ꯂꯩꯄꯥꯛ ꯍꯥꯏꯔꯤꯕ ꯂꯝꯁꯤꯒꯤ ꯆꯤꯡꯌꯥ ꯑꯃꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯦꯀꯥꯁꯤꯅꯤ ꯀꯧꯕꯤ ꯑꯃꯒ ꯃꯁꯨ ꯅꯨꯄꯥ ꯆꯥꯎꯄꯣꯛ ꯀꯧꯕ ꯑꯃꯒ ꯂꯥꯏꯔ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯑꯦꯀꯥꯁꯤꯅꯤꯒꯤ ꯏꯪꯈꯣꯜ ꯌꯥꯝꯅ ꯆꯥꯎꯔꯝꯃꯤ꯫ ꯏꯪꯈꯣꯜ ꯑꯗꯨꯗ ꯂꯥꯏꯑꯣꯏꯔꯕ ꯎꯖꯥꯎ ꯃꯌꯥꯝ ꯑꯃꯁꯨ ꯍꯧꯔꯝꯃꯤ꯫ ꯆꯥꯎꯄꯣꯛ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯐꯩ, ꯌꯥꯝꯅ ꯄꯪꯉꯤ, ꯑꯗꯨꯅ ꯃꯕꯣꯛꯅ ꯀꯣꯟꯊꯣꯡ ꯋꯥꯡꯕ ꯂꯥꯜꯍꯟꯗꯦ꯫ ꯃꯕꯣꯛꯅ ꯃꯤꯒꯤ ꯌꯨꯝꯗ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯔꯒ ꯃꯤꯅ ꯄꯤꯔꯛꯄ ꯆꯦꯡ ꯍꯦꯟꯖꯥꯡ ꯅꯥꯄꯤꯅ ꯃꯕꯣꯛ ꯃꯁꯨ ꯍꯤꯡꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯃꯕꯣꯛ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯃꯤ꯫ ꯃꯕꯨꯛ ꯆꯥꯎꯕ ꯆꯥꯎꯄꯣꯛ ꯇꯧꯐꯝ ꯈꯪꯗ ꯋꯥꯔꯝꯃꯤ꯫ ꯃꯕꯣꯛꯅ ꯅꯥꯗꯨꯅ ꯂꯩꯈ꯭ꯔꯕꯗꯤ ꯆꯔꯥ ꯍꯦꯜꯂꯅꯤ ꯈꯟꯕꯗꯒꯤ ꯆꯥꯎꯄꯣꯛꯅ "ꯏꯕꯣꯛ, ꯏꯕꯣꯛ, ꯅꯥꯕꯗꯣ ꯐꯔꯣ, ꯑꯩ ꯆꯥꯛ ꯂꯥꯝꯕꯗ ꯌꯥꯗ꯭ꯔꯦꯕ"꯫ "ꯏꯁꯨ ꯆꯥꯎꯄꯣꯛ, ꯏꯕꯣꯛꯇꯤ ꯍꯧꯒꯠꯄ ꯐꯥꯎ ꯉꯝꯗ꯭ꯔꯦ ꯉꯁꯤꯗꯤ꯫ ꯅꯪꯕꯨ ꯆꯐꯨꯗꯨ ꯆꯥꯛꯀ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯔꯣ?" "ꯀꯥꯏꯗꯩꯅꯣ ꯏꯕꯣꯛ, ꯑꯝꯇꯁꯨ ꯌꯥꯎꯗꯅ ꯑꯩ ꯉꯁꯥꯏꯅ ꯌꯦꯡꯉꯕꯅꯦ꯫ ꯉꯁꯤꯒꯤꯗꯤ ꯏꯁꯤꯡꯗꯣ ꯈꯔ ꯌꯥꯝꯅ ꯊꯛꯇꯨꯅ ꯂꯦꯜꯂꯁꯤ, ꯍꯌꯦꯡ ꯏꯕꯣꯛ ꯐꯔꯒ ꯑꯃꯨꯛ ꯆꯥꯔꯁꯤꯀꯣ"꯫ "ꯍꯣꯏ ꯏꯕꯣꯛ, ꯍꯌꯦꯡꯗꯤ ꯆꯥꯛ ꯊꯣꯡꯕꯤꯌꯨꯀꯣ"꯫ ꯆꯥꯎꯄꯣꯛ ꯎꯄꯥꯏ ꯂꯩꯇꯅ ꯏꯁꯤꯡ ꯊꯛꯇꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ ꯆꯥꯎꯄꯣꯛ ꯆꯥꯛ ꯂꯥꯝꯕꯅ ꯉꯟꯅ ꯍꯧꯒꯠꯂꯝꯃꯤ, ꯑꯗꯨꯒ ꯊꯣꯡꯒꯥꯜ ꯊꯣꯛꯇꯨꯅ ꯂꯦꯞꯂꯒ ꯌꯦꯡꯂꯝꯃꯤ꯫ ꯑꯦꯀꯥꯁꯤꯅꯤ ꯅꯥꯕ ꯐꯔꯝꯃꯤ꯫ ꯆꯥꯎꯄꯣꯛꯇꯨꯕꯨ ꯀꯔꯥꯏꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ? ꯆꯥꯎꯄꯣꯛ ꯊꯣꯡꯒꯥꯜꯗ ꯂꯦꯞꯇꯨꯅ ꯈꯨꯟꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯧꯕꯨꯛꯇ ꯉꯥ ꯐꯥꯕ, ꯂꯨ ꯂꯥꯡ ꯄꯥꯏꯗꯨꯅ ꯆꯠꯄꯗꯨ ꯌꯦꯡꯗꯨꯅ ꯂꯦꯞꯂꯤ꯫ ꯀꯔꯤꯅꯣ ꯃꯌꯥꯝꯅ ꯄꯥꯏꯗꯨꯅ ꯆꯠꯅꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯕꯣꯛꯅ ꯁꯣꯜꯂꯤ ꯁꯣꯜꯂꯤ ꯊꯣꯔꯛꯏ꯫ "ꯅꯪꯕꯨ ꯑꯗꯨꯗ ꯀꯔꯤ ꯌꯦꯡꯉꯤꯅꯣꯅꯦ ꯆꯥꯎꯄꯣꯛ?" "ꯏꯕꯣꯛ, ꯑꯥꯗ ꯃꯤ ꯃꯌꯥꯝꯅ ꯈꯨꯠꯇ ꯄꯥꯏꯗꯨꯅ ꯂꯦꯡꯖꯨꯝꯗ ꯌꯥꯟꯗꯨꯅ ꯆꯠꯅꯩꯁꯤꯕꯨ ꯀꯩꯒꯤꯅꯣ ꯕꯣꯛ?" "ꯀꯔꯤꯕꯨꯅꯣꯅꯦ? ꯑꯣ, ꯑꯁꯤꯗꯤꯅꯦ ꯂꯨꯅꯤ, ꯑꯃꯁꯤꯅꯅꯦ ꯂꯥꯡꯅꯤ, ꯅꯄꯨꯒꯤꯁꯨ ꯂꯩꯕꯅꯤ, ꯅꯄꯨꯅ ꯁꯥꯔꯝꯕ, ꯃꯣꯏꯅ ꯆꯠꯂꯤꯁꯦ ꯉꯥ ꯐꯥꯕꯅꯤ"꯫ "ꯄꯨꯄꯨꯒꯤꯁꯨ ꯂꯩꯌꯦꯕ? ꯏꯕꯣꯛ, ꯀꯥꯏꯗ ꯂꯩꯒꯦ? ꯑꯩꯁꯨ ꯐꯥꯔꯨꯒꯦ"꯫ "ꯁꯒꯥꯏ ꯃꯊꯛꯇ ꯂꯩꯕꯅꯤ, ꯅꯪꯅ ꯒꯥꯗꯤ ꯍꯩꯒꯗꯕ ꯅꯠꯇꯦꯗ ꯆꯥꯎꯄꯣꯛ"꯫ "ꯍꯩꯅꯤꯗ ꯏꯕꯣꯛ, ꯑꯁꯤꯕꯨ ꯀꯌꯥꯝ ꯂꯨꯗꯅ? ꯍꯌꯦꯡꯗꯩꯗꯤ ꯏꯕꯣꯛ ꯑꯃꯨꯛ ꯄꯣꯊꯥꯔꯣ, ꯅꯁꯨꯅ ꯉꯥ ꯃꯌꯥꯝ ꯐꯥꯔꯨꯔꯒꯦ, ꯑꯗꯨꯒ ꯌꯣꯜꯂꯒ ꯆꯦꯡ ꯃꯌꯥꯝ ꯂꯧꯕ ꯌꯥꯔꯅꯤ ꯏꯕꯣꯛ"꯫ ꯆꯥꯎꯄꯣꯛ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯃꯕꯣꯛꯅ ꯍꯥꯏꯕ ꯇꯥꯗꯈꯩ ꯆꯪꯈꯤ꯫ ꯑꯦꯀꯥꯁꯤꯅꯤꯅ ꯀꯌꯥꯗ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯆꯪꯈ꯭ꯔꯤꯕꯅꯣ ꯌꯦꯡꯉꯨꯅꯦꯍꯦ! ꯄꯣꯛꯂꯛꯄꯗꯒꯤ ꯑꯃꯨꯛ ꯐꯥꯎꯕ ꯉꯥ ꯐꯥꯗ꯭ꯔꯤꯕ ꯃꯥꯅ! "ꯑꯁ, ꯆꯥꯛ ꯂꯥꯝꯕꯅꯁꯨ ꯌꯥꯗ꯭ꯔꯦꯗ, ꯑꯩ ꯀꯅꯥꯗꯒꯤ ꯆꯦꯡ ꯈꯤꯇ ꯍꯪꯂꯨꯈꯤꯒꯦ"꯫ "ꯆꯥꯎꯄꯣꯛ, ꯆꯥꯎꯄꯣꯛ, ꯏꯕꯣꯛ ꯆꯦꯡ ꯈꯤꯇ ꯍꯪꯂꯨꯈꯤꯒꯦꯀꯣ, ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯝꯒꯅꯨ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯆꯥꯎꯄꯣꯛꯅ "ꯍꯣꯏ ꯏꯕꯣꯛ"꯫ ꯆꯥꯎꯄꯣꯛ ꯁꯒꯥꯏ ꯀꯥꯗꯨꯅ ꯃꯄꯨꯅ ꯊꯝꯂꯝꯕ ꯂꯨ ꯂꯥꯡ ꯊꯤꯔꯝꯃꯤ꯫ ꯂꯨ ꯑꯃꯒ ꯂꯥꯡ ꯁꯦꯒꯥꯏꯕ ꯑꯃꯒ ꯐꯪꯂꯝꯃꯤ꯫ ꯆꯥꯎꯄꯣꯛ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯅꯤꯗꯨ ꯄꯥꯏꯗꯨꯅ ꯀꯨꯝꯊꯔꯝꯃꯤ, ꯑꯗꯨꯒ ꯃꯐꯝ ꯆꯥꯅ ꯊꯝꯃꯤ꯫ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯉꯥ ꯐꯥꯔꯅꯤ ꯈꯟꯗꯨꯅ ꯃꯕꯣꯛ ꯆꯦꯡ ꯈꯔ ꯄꯨꯔꯒ ꯍꯜꯂꯛꯏ꯫ "ꯏꯕꯣꯛ ꯂꯥꯛꯑꯦ"꯫ "ꯏꯕꯣꯛ, ꯆꯦꯡ ꯄꯨꯔꯛꯄ꯭ꯔꯣ"? "ꯁꯦ, ꯆꯦꯡꯁꯤꯗ ꯂꯩꯔꯦ, ꯊꯣꯡꯉꯨꯔꯣ ꯍꯥꯟꯅ, ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯍꯟꯗꯛꯇꯤ ꯅꯕꯣꯛꯁꯨ꯫ ꯃꯤꯁꯤꯡꯁꯦ ꯆꯦꯡ ꯍꯪꯕ ꯀꯥꯁꯤ ꯄꯤꯅꯤꯡꯗ꯭ꯔꯦ ꯇꯧꯔꯤꯁꯦ, ꯑꯩꯅꯒ ꯁꯣꯜꯂꯛꯄꯅꯦ"꯫ ꯆꯥꯎꯄꯣꯛ ꯃꯕꯣꯛꯀꯤ ꯃꯇꯧ ꯑꯗꯨ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ "ꯍꯦꯟꯖꯥꯡꯗꯤ ꯂꯩꯔꯝꯃꯣꯏꯅꯦ, ꯑꯩ ꯏꯪꯈꯣꯜꯗꯒꯤ ꯀꯔꯤ ꯀꯔꯤ ꯄꯥꯜꯂꯤꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯂꯨꯈꯤꯒꯦ, ꯄꯥꯟꯕꯨ ꯄꯥꯜꯂꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯦꯗ"꯫ ꯃꯕꯣꯛꯀ ꯃꯁꯨꯒ ꯑꯐꯪꯕ ꯑꯦꯟꯁꯥꯡ ꯈꯔ ꯊꯣꯡꯗꯨꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯃꯕꯣꯛ ꯆꯥꯎꯄꯣꯛꯀꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯆꯥꯎꯄꯣꯛꯇꯤ ꯆꯥꯛ ꯄꯨꯛ ꯊꯟꯅ ꯆꯥꯔꯒ ꯐꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ꯫ ꯑꯦꯀꯥꯁꯤꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯑꯃꯨꯛ ꯆꯦꯡ ꯊꯤꯕ ꯆꯠꯈ꯭ꯔꯦ꯫ ꯃꯤꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯗꯨꯅ ꯄꯨꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯆꯥꯎꯄꯣꯛ ꯃꯕꯣꯛꯅ ꯍꯜꯂꯛꯄ ꯈꯨꯗꯤꯡ ꯆꯦꯡ ꯄꯨꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ꯫ "ꯏꯕꯣꯛ, ꯆꯦꯡ ꯄꯨꯔꯛꯇ꯭ꯔꯕꯣ ꯅꯨꯡꯗꯥꯡꯒꯤ"? "ꯀꯅꯥꯝꯇꯅ ꯄꯤꯔꯛꯇ꯭ꯔꯦ, ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯑꯣ ꯍꯥꯏꯔꯛꯏ꯫ ꯉꯁꯤ ꯅꯨꯡꯗꯥꯡꯁꯨ ꯏꯁꯤꯡ ꯊꯛꯇꯨꯅꯅꯦ ꯍꯌꯦꯡ ꯉꯥꯏꯔꯁꯤ ꯆꯥꯎꯄꯣꯛ"꯫ ꯃꯕꯣꯛ ꯃꯁꯨ ꯑꯗꯨ ꯅꯨꯃꯤꯗꯥꯡ ꯆꯔꯥ ꯍꯦꯟꯗꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯆꯥꯎꯄꯣꯛ ꯅꯣꯡ ꯉꯥꯟꯐꯨꯝ ꯇꯧꯔꯛꯄꯗ ꯍꯧꯒꯠꯇꯨꯅ ꯃꯄꯨꯒꯤ ꯂꯨ ꯂꯥꯡꯒ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯕꯣꯛꯇꯤ ꯇꯨꯝꯍꯧꯔꯤ, ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯆꯠꯂꯤ꯫ ꯉꯥ ꯃꯌꯥꯝ ꯐꯥꯗꯨꯅ ꯏꯕꯣꯛꯇ ꯎꯠꯀꯦ ꯍꯥꯏꯅ ꯂꯝꯕꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔꯁꯨ ꯊꯦꯡꯅꯩ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ "ꯆꯥꯎꯄꯣꯛ, ꯅꯪꯕꯨ ꯍꯩꯕ꯭ꯔꯥꯅꯦ? ꯏꯔꯥꯏ ꯂꯥꯏꯕꯁꯤꯕꯨ ꯑꯩꯈꯣꯏ ꯄꯨꯄꯨꯅ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯥꯛꯑꯝꯃꯤ"꯫
ꯅꯣꯡꯃꯇꯁꯨ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯅ ꯆꯠꯄꯁꯨ ꯎꯗꯦ. ꯑꯗꯨꯒ ꯅꯣꯏ ꯄꯨꯄꯨꯅ ꯂꯩꯈꯤꯗꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯅꯪꯗꯤ ꯌꯥꯝꯅ ꯄꯤꯛꯏ. ꯅꯃꯥ ꯅꯄꯥꯁꯨ ꯉꯟꯅ ꯀꯥꯏꯅꯈ꯭ꯔꯦ. ꯀꯔꯝ ꯀꯥꯟꯗꯕꯨ ꯇꯝꯃꯝꯃꯤꯅꯣ? ꯍꯣꯔꯦꯟ ꯉꯥꯗꯣ ꯀꯅꯥꯅ ꯍꯦꯟꯅ ꯐꯥꯒꯦ ꯌꯦꯡꯅꯁꯦ, ꯑꯗꯨꯒ ꯈꯪꯂꯅꯤ. ꯈꯪꯅꯤ. ꯑꯗꯣ ꯑꯩꯈꯣꯏ ꯃꯇꯨꯡꯗ ꯀꯥꯗꯤ ꯏꯟꯅꯔꯛꯀꯅꯨꯀꯣ ꯆꯥꯎꯄꯣꯛ. ꯅꯪꯒꯤ ꯇꯣꯈꯥꯏꯅ ꯀꯗꯥꯏꯗꯅꯣꯃ ꯊꯥꯛꯎꯆꯣ. ꯊꯥꯛꯄꯤꯔꯣꯏ. ꯅꯣꯏꯒ ꯈꯪꯍꯟ ꯌꯥꯄꯣꯠꯇꯦ ꯑꯩꯒꯤ ꯈꯨꯇꯥꯛꯀꯗꯣ. ꯑꯁꯨꯝꯅ ꯂꯝꯕꯤ ꯇꯣꯈꯥꯏꯔꯝꯃꯤ. ꯀꯔꯥꯏꯗꯅꯣ ꯑꯩꯅ ꯊꯥꯛꯇꯣꯏꯁꯤꯕꯣ? ꯏꯕꯣꯛꯇꯁꯨ ꯍꯪꯂꯛꯇ꯭ꯔꯦꯅꯦ. ꯀꯃꯥꯏ ꯊꯥꯛꯄꯅꯣ ꯇꯧꯏꯁꯤꯕꯣ? ꯆꯥꯎꯄꯣꯛ ꯉꯥꯏꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯂꯝꯃꯤ. ꯂꯥꯏꯅ ꯇꯝꯕ ꯑꯃ ꯂꯥꯛꯆꯔꯅꯤꯗ. ꯆꯥꯎꯄꯣꯛꯅ ꯂꯥꯡꯗꯨ ꯍꯥꯟꯅ ꯄꯜꯂꯤ ꯑꯃꯗ ꯊꯥꯛꯂꯝꯃꯤ. ꯂꯨꯗꯣ ꯀꯗꯥꯏꯗ ꯊꯥꯛꯇꯣꯏꯅꯣ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯈꯜꯂꯝꯃꯤ. ꯑꯥꯗꯒꯤ ꯁꯅꯥ ꯈꯣꯡꯅꯥꯡ ꯃꯊꯛꯁꯤꯗ ꯑꯣꯏꯅ ꯍꯦꯛꯇ ꯊꯨꯝꯖꯤꯜꯂꯒꯦ. ꯆꯥꯎꯄꯣꯛ ꯂꯨꯗꯨ ꯄꯥꯏꯗꯨꯅ ꯈꯣꯡꯅꯥꯡ ꯃꯊꯛꯇ ꯀꯥꯔꯝꯃꯤ. ꯑꯗꯨꯒ ꯃꯇꯣꯟꯗ ꯂꯨꯗꯨ ꯊꯨꯝꯂꯝꯃꯤ. ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯑꯣꯏꯅ ꯂꯥꯛꯑꯒꯦ. ꯆꯥꯎꯄꯣꯛ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ. ꯃꯕꯣꯛꯅ ꯊꯣꯡꯒꯥꯜꯗ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯊꯣꯛꯇꯨꯅ ꯃꯁꯨꯕꯨ ꯉꯥꯏꯔꯝꯃꯤ. ꯃꯗꯨꯒꯤ ꯑꯄꯪꯕ ꯏꯁꯨꯗꯨꯕꯨ ꯀꯔꯥꯏꯗꯅꯣ ꯃꯥꯏꯅ ꯆꯠꯈ꯭ꯔꯤꯁꯤꯕꯣ? ꯀꯔꯥꯏꯗꯅꯣꯅꯦ ꯑꯩꯅ ꯊꯤꯔꯨꯗꯣꯏꯁꯤꯕꯣ? ꯆꯥꯎꯄꯣꯛ ꯌꯨꯝ ꯌꯧꯔꯛꯂꯦ. ꯍꯧꯒꯠꯂꯕꯣ ꯏꯕꯣ? ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ? ꯑꯩꯅ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯅ ꯆꯠꯈꯤꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯃꯤ ꯐꯠꯇꯕ ꯂꯥꯏ ꯐꯠꯇꯕ ꯌꯥꯝꯅ ꯂꯩꯕꯅꯤꯅꯦꯍꯦ. ꯏꯕꯣꯛ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯅꯁꯨꯅ ꯌꯨꯝ ꯄꯨꯕ ꯍꯧꯔꯗꯕꯅꯦ. ꯑꯗꯨꯅ ꯑꯩ ꯌꯨꯝꯗ ꯁꯨꯝ ꯂꯩꯕ ꯌꯥꯕ꯭ꯔꯣ ꯏꯕꯣ? ꯏꯁ ꯋꯥ ꯉꯥꯡꯕꯒꯁꯤ ꯌꯥꯝꯅ ꯍꯩꯔꯦꯅꯦꯍꯦ ꯇꯧꯔꯤꯁꯦ. ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯑꯗꯤ ꯅꯕꯨꯛꯇꯤ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ ꯍꯥ? ꯆꯪꯉꯣ ꯌꯨꯝꯗ. ꯑꯩ ꯆꯦꯡ ꯈꯔ ꯂꯧꯔꯨꯈꯤꯒꯦ. ꯉꯔꯥꯡ ꯊꯕꯛ ꯁꯨꯕꯒꯤ ꯉꯁꯤ ꯄꯤꯒꯦ ꯂꯥꯛꯑꯣ ꯍꯥꯏꯕꯅꯤ. ꯌꯨꯝꯗꯒꯤ ꯍꯦꯟꯕ ꯌꯥꯗꯦꯀꯣ ꯆꯥꯎꯕꯣꯛ. ꯍꯣꯏ ꯕꯣꯛ. ꯃꯕꯣꯛ ꯆꯠꯈ꯭ꯔꯦ. ꯆꯥꯎꯄꯣꯛ ꯌꯨꯝ ꯁꯪꯗꯨꯅ ꯂꯩꯍꯧꯏ. ꯆꯥꯎꯄꯣꯛ ꯍꯣꯔꯦꯟꯗꯤ ꯉꯥ ꯃꯌꯥꯝ ꯐꯥꯔꯅꯤ. ꯏꯕꯣꯛ ꯌꯥꯝꯅ ꯍꯔꯥꯎꯔꯅꯤ ꯍꯥꯏꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯔꯝꯃꯤ. ꯃꯤꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯕ ꯆꯠꯍꯜꯂꯔꯣꯏ ꯀꯥꯏꯅ. ꯃꯕꯣꯛ ꯆꯦꯡ ꯄꯨꯗꯨꯅ ꯍꯜꯂꯛꯂꯝꯃꯤ. ꯆꯥꯎꯄꯣꯛ, ꯁꯦ ꯆꯦꯡꯁꯤꯗ ꯂꯩꯔꯦ. ꯆꯥꯛꯇꯣ ꯊꯣꯡꯂꯣ. ꯂꯥꯝꯕꯅꯁꯨ ꯂꯣꯏꯔꯦ. ꯍꯣꯏ, ꯊꯨꯅ ꯊꯣꯡꯉꯛꯑꯒꯦ ꯏꯕꯣꯛ. ꯑꯩ ꯍꯣꯔꯦꯟꯗꯤ ꯑꯍꯥꯎꯕ ꯆꯥꯗꯣꯏꯅꯦ 이보. 그다이ꯗꯒꯤ ꯑꯍꯥꯎꯕꯅꯣꯅꯦ ꯆꯥꯗꯣꯏꯁꯤꯕꯣ? ꯍꯧꯖꯤꯛꯀꯤ ꯐꯥꯎꯕ ꯂꯩꯇ꯭ꯔꯀꯥꯟꯁꯤꯗ ꯆꯥꯅꯤꯡꯉꯥꯏ. ꯆꯥꯎꯄꯣꯛ ꯅꯣꯛꯆꯩ ꯍꯥꯏꯗꯣꯛꯇꯦ ꯂꯨ ꯊꯨꯝꯂꯝꯕꯗꯨ. ꯆꯥꯛ ꯂꯣꯏꯔꯦ. ꯃꯕꯣꯛ ꯃꯁꯨ ꯆꯥꯃꯤꯟꯅꯔꯦ. ꯑꯦꯀꯥꯁꯤꯅꯤ ꯋꯥꯕꯅ ꯄꯣꯊꯥꯔꯝꯃꯤ. ꯆꯥꯎꯄꯣꯛ ꯃꯕꯣꯛꯅ ꯍꯤꯞꯊꯈꯤꯕ ꯉꯥꯏꯗꯨꯅ ꯂꯨ ꯀꯥꯏꯕ ꯆꯠꯂꯝꯃꯤ. ꯂꯝꯕꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯣ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ. ꯆꯥꯎꯄꯣꯛ, ꯅꯪꯕꯨ ꯀꯗꯥꯏꯗꯅꯣꯅꯦ? ꯉꯁꯤꯗꯤ ꯉꯥ ꯀꯌꯥꯝ ꯐꯥꯔꯛꯑꯕ? ꯀꯔꯦꯝꯅꯅ ꯍꯪꯂꯛꯄꯅꯤ. ꯃꯌꯥꯝ ꯆꯪꯉꯝꯃꯅꯤ. ꯍꯧꯖꯤꯛꯁꯨ ꯉꯥ ꯂꯧꯔꯨꯒꯦꯅ ꯆꯠꯂꯤꯅꯦ. ꯑꯁꯦꯡꯕꯔꯅꯦ ꯆꯥꯎꯄꯣꯛ? ꯅꯪꯅ ꯍꯥꯏꯗꯨꯕꯣ? ꯀꯥꯏꯋꯥꯏꯗ ꯊꯨꯝꯒꯦ? ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ. ꯅꯣꯏ ꯑꯃꯨꯛ ꯑꯩ ꯃꯇꯨꯡ ꯏꯟꯅꯔꯛꯀꯅꯤ. ꯃꯌꯥꯝꯗ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ. ꯇꯧꯖꯔꯤꯁꯦ ꯀꯥꯏꯅ. ꯆꯥꯎꯄꯣꯛ ꯂꯥꯡꯗꯣ ꯍꯥꯟꯅ ꯀꯥꯏꯔꯝꯃꯤ. ꯑꯗꯨꯕꯨ ꯂꯤꯟ ꯑꯆꯧꯕ ꯑꯃ ꯆꯪꯂꯝꯃꯤ. ꯏꯁ, ꯁꯤꯗꯤ ꯉꯥ ꯅꯠꯇꯦꯅꯦ, ꯂꯤꯟ ꯑꯆꯧꯕꯅꯤꯅꯦ. ꯃꯥꯅ ꯉꯥ ꯂꯣꯏꯅ ꯆꯥꯊꯣꯛꯑꯝ ꯇꯥꯔꯦ. ꯃꯁꯤꯕꯨ ꯍꯥꯠꯂꯁꯤꯔꯅꯦ? ꯂꯤꯟ ꯑꯗꯨꯅ, ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ. ꯑꯩꯅ ꯉꯥ ꯆꯥꯕ ꯅꯠꯇꯦ. ꯑꯩꯗꯤ ꯑꯩꯒꯤ ꯆꯥꯅꯕ ꯊꯤꯕ ꯂꯥꯛꯄꯗ ꯁꯣꯝꯒꯤ ꯂꯥꯡ ꯑꯁꯤꯗ ꯊꯣꯛꯎꯕꯅꯦ. ꯑꯩ ꯅꯪꯒꯤ ꯉꯥ ꯆꯥꯗꯦ. ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ. ꯂꯤꯟꯅ ꯋꯥ ꯉꯥꯡꯂꯛꯄꯗꯨꯗ ꯆꯥꯎꯄꯣꯛ ꯏꯉꯛ ꯉꯛꯂꯝꯃꯤ. ꯀꯩꯅꯣꯅꯦ? ꯑꯩꯕꯨ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ? ꯂꯤꯟꯅꯕꯨ ꯋꯥ ꯉꯥꯡꯅꯕ꯭ꯔꯣ? ꯑꯩꯗꯤ ꯂꯥꯏꯑꯣꯏꯔꯕ ꯂꯤꯟꯅꯦ. ꯑꯗꯨꯅ ꯋꯥ ꯉꯥꯡꯕ ꯇꯥꯕꯁꯨ ꯂꯣꯏꯅ ꯉꯝꯃꯤ. ꯑꯩꯒꯤ ꯆꯍꯤꯒ ꯅꯉꯣꯟꯗꯒꯤ ꯎꯗ ꯀꯩꯍꯜꯂꯤ. ꯅꯪꯗꯤ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤ. ꯑꯩꯒꯤ ꯂꯥꯡꯗ ꯄꯟꯗꯨꯅ ꯆꯠꯄ ꯉꯝꯗꯅ ꯂꯩꯔꯕ ꯃꯥꯅ ꯑꯩꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤ ꯀꯥꯏꯅ. ꯉꯥꯁꯨ ꯂꯣꯏꯅ ꯆꯥꯊꯣꯛꯑꯝꯕ. ꯑꯗꯨꯒ ꯃꯆꯤꯟꯒ ꯈꯨꯝꯗꯅ ꯍꯥꯠꯂꯒꯦꯗꯍꯦ ꯃꯁꯤꯒꯤ ꯂꯤꯟꯁꯦ. ꯑꯩꯕꯨ ꯍꯥꯠꯄꯤꯒꯅꯨ. ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯑꯩ ꯁꯤꯔꯕꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯨ ꯆꯔꯥ ꯍꯦꯟꯗꯅ ꯂꯣꯏꯅ ꯁꯤꯔꯅꯤ. ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ. ꯆꯥꯎꯄꯣꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ. ꯐꯔꯦ. ꯑꯗꯨꯗꯤ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯂꯥꯡꯗ ꯆꯪꯂꯛꯀꯅꯨꯀꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯂꯝꯃꯤ. ꯁꯣꯝꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯊꯃꯣꯏꯕꯨ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ. ꯅꯣꯡꯃ ꯑꯩꯅ ꯉꯝꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯆꯒꯦ. ꯑꯁꯨꯝꯅ ꯂꯤꯟ ꯑꯗꯨ ꯆꯠꯈ꯭ꯔꯦ. ꯑꯁ, ꯑꯩꯕꯨ ꯉꯥ ꯑꯃꯠꯇ ꯐꯥꯗꯅ ꯍꯟꯗꯣꯔꯤꯕ꯭ꯔꯥ ꯌꯨꯝꯗ? ꯂꯨꯗꯣ ꯑꯃꯨꯛ ꯌꯦꯡꯂꯒꯦ. ꯆꯪꯂꯝꯂꯗꯤ ꯐꯅꯤꯗ. ꯂꯨ ꯀꯥꯏꯕ
ꯁꯅꯥꯒꯤ ꯈꯣꯡꯅꯥꯡꯗ ꯑꯃꯨꯛ ꯀꯥꯈꯠꯂꯤ, ꯑꯗꯨꯁꯨ ꯉꯥ ꯑꯃꯠꯇ ꯆꯪꯂꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯨ ꯑꯗꯨꯗ ꯁꯅꯥꯒꯤ ꯂꯤꯛ ꯑꯃ ꯌꯥꯝꯅ ꯐꯖꯕ ꯃꯣꯇꯤ ꯌꯥꯎꯕ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯂꯤꯛ ꯑꯗꯨ ꯄꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁ, ꯁꯤꯗꯤ ꯂꯤꯛꯅꯤꯅꯦ, ꯐꯖꯩꯍꯦ꯫ ꯍꯣꯔꯦꯟ ꯏꯕꯣꯛꯇ ꯄꯤꯔꯒꯦ ꯁꯤ ꯑꯣꯏꯅ꯫ ꯈꯨꯗꯩ ꯃꯆꯤꯗ ꯌꯦꯞꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯍꯜꯂꯛꯂꯝꯃꯤ꯫ ꯆꯥꯎꯄꯣꯛꯀꯤ ꯂꯨꯗ ꯆꯪꯂꯝꯂꯤꯕ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯂꯩꯃꯒꯤ ꯑꯣꯏꯔꯝꯃꯤ꯫ ꯂꯩꯃꯅ ꯇꯨꯔꯦꯜꯗ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯏꯔꯨꯖꯔꯤꯉꯩ ꯃꯥꯒꯤ ꯂꯤꯛ ꯑꯗꯨ ꯀ꯭ꯋꯥꯛ ꯑꯃꯅ ꯃꯆꯤꯟꯖꯥꯛ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯆꯦꯜꯂꯒ ꯄꯨꯔꯒ ꯆꯥꯎꯄꯣꯛꯀꯤ ꯂꯨꯗ ꯇꯣꯡꯕꯗ ꯄꯜꯂꯒ ꯂꯩꯍꯧꯕꯅꯤ꯫ ꯂꯩꯃꯒꯤ ꯂꯤꯛ ꯑꯁꯤ ꯃꯥꯒꯤ ꯃꯃꯥꯅ ꯑꯔꯣꯏꯕ ꯁꯤꯕ ꯃꯤꯀꯨꯞꯇ ꯃꯃꯥꯃꯛꯅꯤ ꯈꯟꯅ ꯊꯝꯃꯨꯀꯣ ꯍꯥꯏꯅ ꯁꯤꯟꯅꯔꯝꯕ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯤꯟ ꯃꯌꯥꯝ ꯊꯥꯗꯣꯛꯇꯨꯅ ꯊꯤꯔꯕꯁꯨ ꯐꯪꯂꯝꯗꯦ꯫ ꯂꯩꯃ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯆꯥꯎꯄꯣꯛ ꯌꯥꯝ ꯇꯟꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯨ ꯆꯥꯎꯄꯣꯛ ꯌꯥꯝ ꯇꯟꯅ ꯍꯜꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯨ ꯊꯦꯡꯅꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯁꯤꯡ ꯑꯗꯨ ꯆꯥꯎꯄꯣꯛꯀꯤ ꯉꯥ ꯌꯦꯡꯗꯨꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯄꯣꯛ, ꯉꯥ ꯀꯌꯥꯝ ꯐꯥꯔꯛꯑꯒꯦ? ꯌꯦꯡꯒꯦꯗꯅ ꯀꯗꯥꯏꯅꯣ? ꯉꯁꯥꯏ ꯃꯌꯥꯝ ꯐꯥꯔꯕꯅꯤꯅ ꯄꯨꯔꯛꯄ ꯇꯜꯂꯦꯅ ꯂꯣꯏ ꯊꯥꯗꯣꯛꯄꯤꯔꯝꯃꯦꯗ꯫ ꯅꯆꯤꯟ ꯊꯤꯒꯅꯨꯗ ꯆꯥꯎꯄꯣꯛ, ꯅꯪꯅꯕꯨ ꯀꯗꯥꯏꯗꯩ ꯉꯥ ꯐꯥꯗꯣꯏꯅꯣ? ꯏꯁꯤꯡꯁꯨ ꯆꯣꯠꯇꯕ, ꯂꯩꯈꯣꯝ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯄꯛꯇꯕ ꯅꯪꯅ ꯉꯥ ꯃꯌꯥꯝ ꯑꯃ ꯀꯗꯥꯏꯗꯒꯤ ꯐꯥꯗꯣꯔꯤꯅꯣ? ꯆꯥꯎꯄꯣꯛ ꯋꯥꯈꯜ ꯂꯥꯛꯏ꯫ ꯑꯣ, ꯂꯨꯁꯦ ꯏꯁꯤꯡꯗ ꯊꯨꯝꯕ ꯑꯣꯏꯔꯦ ꯑꯗꯨꯗꯤ꯫ ꯆꯥꯎꯄꯣꯛ ꯃꯣꯏ ꯃꯌꯥꯝꯗꯨ ꯅꯥꯟꯊꯣꯛꯇꯨꯅ ꯂꯥꯛꯏ ꯌꯨꯝ ꯌꯧꯅꯕ꯫ ꯑꯦꯀꯥꯁꯤꯅꯤꯅ, ꯅꯪꯗꯤ ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕ ꯂꯨ ꯂꯥꯡꯗꯨꯒ? ꯏꯕꯣꯛ, ꯆꯥꯎꯄꯣꯛ ꯂꯝꯕꯤꯗ ꯃꯤꯅ ꯐꯨꯒꯦ ꯇꯧꯔꯛꯄꯗꯨ ꯇꯝꯂꯝꯃꯤ ꯄꯦꯔꯤ ꯄꯦꯔꯤ ꯃꯥꯒꯤ ꯁꯅꯥꯒꯤ ꯂꯤꯛꯇꯨꯒꯤ ꯋꯥꯔꯤ ꯍꯥꯏꯕ ꯀꯧꯔꯝꯃꯤ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯌꯨꯝꯗꯒꯤ ꯍꯦꯟꯒꯅꯨꯅ, ꯃꯤ ꯐꯠꯇꯕ ꯌꯥꯝꯅ ꯂꯩꯕꯅꯤ ꯍꯥꯏꯗꯅ꯫ ꯍꯌꯦꯡꯗꯩꯗꯤ ꯊꯣꯛꯀꯅꯨꯀꯣ, ꯆꯪꯉꯨ꯫ ꯍꯣꯏ ꯏꯕꯣꯛ꯫ ꯁꯣꯝꯗꯅ ꯂꯩꯃꯒꯤ ꯅꯤꯡꯉꯥꯏ ꯊꯦꯝꯕ ꯉꯝꯂꯝꯗꯦ꯫ ꯅꯤꯡꯊꯧ ꯑꯗꯨ ꯃꯅꯥꯏ ꯃꯁꯤꯟ ꯃꯌꯥꯝ ꯊꯥꯗꯣꯛꯇꯨꯅ ꯊꯤꯔꯝꯃꯤ꯫ ꯀ꯭ꯋꯥꯛꯅ ꯂꯩꯕ ꯃꯐꯝ ꯆꯪꯗꯨꯅꯁꯨ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯂꯩꯃꯒꯤ ꯁꯅꯥ ꯂꯨꯄꯥ ꯆꯞ ꯃꯥꯟꯅꯕ ꯁꯥꯗꯨꯅ ꯄꯤꯔ ꯐꯥꯎꯕ ꯂꯪꯊꯣꯔꯛꯏ꯫ ꯆꯥꯎ ꯊꯛꯑꯣ ꯍꯥꯏꯕ ꯐꯥꯎꯕ ꯌꯥꯈꯤꯗ꯭ꯔꯦ ꯂꯩꯃ ꯑꯗꯨ꯫ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕ ꯂꯩꯀꯥꯏ ꯈꯨꯗꯤꯡꯗ ꯃꯅꯥꯏ ꯊꯥꯗꯣꯛꯇꯨꯅ ꯂꯥꯎꯊꯣꯛꯍꯜꯂꯝꯃꯤ꯫ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨ ꯊꯤꯗꯨꯅ ꯄꯤꯔꯛꯄ ꯉꯝꯕ ꯃꯤꯗ ꯁꯅꯥ ꯂꯨꯄꯥ ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯃ ꯄꯤꯒꯅꯤ ꯍꯥꯏꯅ ꯄꯥꯎꯁꯤ ꯇꯥꯕꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯨ ꯊꯤꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ꯫ ꯁꯣꯝꯗꯅ ꯆꯥꯎꯄꯣꯛ ꯌꯨꯝꯗꯒꯤ ꯍꯦꯟꯗꯕꯅꯤꯅ ꯀꯔꯤꯃꯠꯇ ꯈꯪꯂꯝꯗ꯭ꯔꯦ꯫ ꯃꯕꯣꯛꯅ ꯇꯐꯤꯡ ꯂꯥꯛꯇꯨꯅ ꯃꯁꯨꯗ ꯄꯥꯎ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯊꯤꯕ ꯆꯠꯅꯕ ꯆꯥꯎꯄꯣꯛ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯥꯒꯤ ꯈꯨꯗꯩ ꯃꯆꯤꯗ ꯌꯦꯞꯁꯤꯟꯈꯤꯕ ꯑꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯤꯕꯨ ꯑꯣꯏꯔꯖꯥꯠꯂꯅꯦ? ꯃꯣꯏꯅ ꯊꯤꯅꯔꯤꯕ ꯂꯤꯛ ꯑꯗꯨꯕꯣ ꯑꯣꯏꯔꯝꯃꯗꯤ ꯐꯅꯤꯗ꯫ ꯏꯕꯣꯛ, ꯀꯩꯗꯧꯔꯒꯦ ꯆꯥꯎꯄꯣꯛ? ꯅꯪꯕꯨ ꯑꯗꯨ ꯀꯟꯅ ꯀꯧꯔꯤꯗꯨꯕꯣ? ꯆꯥꯎꯄꯣꯛ ꯂꯤꯛ ꯑꯗꯨ ꯎꯠꯂꯝꯃꯤ꯫ ꯏꯁ, ꯁꯤꯅꯤꯅꯦꯍꯦ ꯃꯣꯏꯅ ꯍꯥꯏꯔꯤꯕꯗꯣ꯫ ꯃꯣꯏꯒꯤ ꯑꯌꯦꯛꯄ ꯂꯥꯏ ꯎꯔꯛꯄꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ꯫ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯐꯪꯉꯤꯅꯣ ꯁꯤꯕꯣ? ꯆꯥꯎꯄꯣꯛ ꯋꯥꯔꯤ ꯂꯤꯔꯝꯃꯤ ꯂꯤꯛ ꯑꯗꯨ ꯐꯪꯂꯛꯄꯒꯤ꯫ ꯑꯗꯨꯗꯤ ꯆꯥꯎꯄꯣꯛ, ꯍꯌꯦꯡ ꯏꯅꯨꯡ ꯍꯦꯛ ꯉꯥꯟꯕꯒ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯆꯠꯂꯁꯤ꯫ ꯃꯤ ꯀꯅꯥꯃꯠꯇꯗꯤ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦꯀꯣ꯫ ꯍꯪꯂꯛꯂꯁꯨ ꯆꯥꯅꯕ ꯊꯤꯕ ꯆꯠꯄꯅꯤ ꯍꯥꯏꯅ ꯈꯨꯝꯒꯗꯕꯅꯤ꯫ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯆꯥꯎꯄꯣꯛ? ꯍꯣꯏ ꯏꯕꯣꯛ, ꯑꯩ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯑꯣꯏ꯫ ꯏꯕꯣꯛꯅ ꯍꯥꯏꯕꯗꯨꯃꯛ ꯇꯧꯒꯦ꯫ ꯅꯨꯃꯤꯠꯇꯨꯃ ꯄꯣꯊꯥꯔꯝꯃꯤ꯫ ꯅꯣꯡ ꯀꯥꯕꯣꯛ ꯉꯥꯜꯂꯛꯏ꯫ ꯃꯁꯨꯒ ꯃꯕꯣꯛꯀ ꯆꯠꯅꯕ ꯊꯣꯛꯂꯛꯏ꯫ ꯂꯤꯛ ꯑꯗꯨ ꯃꯕꯣꯛꯀꯤ ꯐꯤ ꯐꯅꯦꯛ ꯃꯆꯤꯗ ꯌꯦꯞꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯌꯧꯔꯛꯏ꯫ ꯑꯦꯀꯥꯁꯤꯅꯤ ꯋꯥꯕꯅ ꯂꯣꯏꯔꯦ꯫ ꯆꯥꯎꯄꯣꯛꯇꯤ ꯀꯟꯕꯅꯤꯅ ꯀꯌꯥ ꯋꯥꯔꯝꯗꯦ꯫ ꯆꯥꯛꯇꯤ ꯌꯥꯝꯅ ꯂꯥꯝꯂꯝꯃꯤ꯫ ꯎꯔꯕ ꯑꯩꯁꯨ, ꯃꯥꯡꯗ ꯆꯥꯎꯔꯕ ꯐꯖꯔꯕ ꯌꯨꯝ ꯑꯁꯤꯅꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡ ꯍꯥꯏꯔꯤꯕꯗꯣ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯈꯣꯡ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯆꯥꯎꯄꯣꯛ ꯀꯣꯅꯨꯡ ꯑꯗꯨ ꯆꯪꯅꯤꯡꯕꯅ ꯉꯥꯎꯔꯝꯃꯤ꯫ ꯏꯕꯣꯛ, ꯑꯩꯒꯤ ꯅꯥꯉꯟꯗ ꯇꯣꯡꯉꯧꯁꯦ꯫ ꯑꯩ ꯄꯣꯔꯒꯦ, ꯑꯗꯨꯒ ꯆꯪꯉꯁꯤ ꯏꯕꯣꯛ꯫ ꯉꯝꯒꯗ꯭ꯔꯅꯦ ꯆꯥꯎꯄꯣꯛ ꯅꯪꯕꯣ? ꯆꯥꯎꯄꯣꯛ ꯅꯣꯛꯐꯦꯠ ꯇꯧꯅ, ꯉꯝꯅꯤꯗ ꯏꯕꯣꯛ꯫ ꯃꯕꯣꯛ ꯑꯗꯨ ꯄꯣꯔꯒ ꯀꯣꯅꯨꯡ ꯇꯝꯅ ꯌꯧꯔꯛꯏ꯫ ꯃꯄꯥꯟꯗ ꯃꯅꯥꯏ ꯈꯔꯅ ꯀꯣꯅꯨꯡꯗ ꯁꯅꯥꯒꯤ ꯊꯣꯡꯖꯥꯎ ꯑꯆꯧꯕ ꯑꯗꯨꯗ ꯀꯅꯥꯅꯣꯅꯦ? ꯍꯅꯨꯕꯤ ꯑꯃ ꯃꯁꯥ ꯃꯎ ꯐꯔꯕ ꯅꯨꯄꯥ ꯑꯃꯅ ꯄꯣꯔꯒ
ꯆꯨꯝꯗ꯭ꯔꯤꯡ ꯆꯪꯂꯛꯏꯁꯤꯕꯣ? ꯉꯥꯏꯈꯣ, ꯅꯕꯥꯅꯤꯕꯨ ꯀꯅꯥ ꯀꯅꯥꯅꯣ? ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ? ꯑꯦꯀꯥꯁꯤꯅꯤꯅ ꯏꯅꯤꯡꯊꯧꯕꯨ ꯑꯃꯨꯛꯇ ꯎꯅꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ, ꯑꯊꯥꯞꯄ ꯈꯨꯡꯒꯪꯗꯒꯤꯅꯦ, ꯀꯨꯝꯊꯗꯨꯅ ꯆꯥꯎꯄꯣꯛꯀꯤ ꯅꯪꯒꯜꯗꯒꯤ꯫ ꯅꯤꯡꯊꯧꯕꯨ ꯍꯦꯛꯇ ꯎꯅꯒꯦ ꯍꯥꯏꯔꯒ ꯎꯅꯕ ꯌꯥꯕ꯭ꯔꯣ? ꯏꯅꯤꯡꯊꯧꯗꯣ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯕꯅꯤ, ꯎꯅꯕꯒ ꯐꯪꯈꯤꯔꯣꯏ꯫ ꯍꯜꯂꯣ, ꯃꯝꯗ꯭ꯔꯤꯉꯩꯁꯤꯗ꯫ ꯏꯆꯥꯁꯥ, ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯦ ꯏꯅꯤꯡꯊꯧꯒꯤ ꯃꯊꯥ ꯁꯥꯕꯗꯣ ꯐꯍꯟꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯟꯈ꯭ꯔꯕꯗꯤ ꯅꯣꯏ ꯁꯣꯏꯗꯅ ꯗꯟꯗꯤ ꯐꯪꯕ ꯇꯥꯔꯦꯗꯣ꯫ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯀꯤꯔꯝꯃꯤ꯫ ꯑꯗꯨꯗꯤ ꯏꯃꯥ, ꯉꯥꯛꯇ ꯉꯥꯏꯕꯤꯌꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯕ ꯆꯪꯈꯤ꯫ ꯆꯥꯎꯄꯣꯛ ꯀꯣꯅꯨꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯃꯅꯥꯏꯁꯤꯡꯗꯨ ꯆꯥꯎꯄꯣꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯅꯔꯝꯃꯤ, ꯑꯄꯪꯕ ꯃꯤ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ꯫ ꯃꯅꯥꯏ ꯊꯣꯛꯂꯛꯇꯨꯅ ꯆꯪꯕ ꯌꯥꯍꯜꯂꯝꯃꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯃꯕꯣꯛꯀ ꯃꯁꯨꯒ ꯑꯗꯨ꯫ ꯅꯤꯡꯊꯧ ꯑꯗꯨꯅ, ꯍꯥꯏꯌꯨ ꯑꯍꯜ ꯑꯣꯏꯔꯕꯤ ꯏꯃꯥ, ꯀꯔꯤꯒꯤꯅꯣ ꯑꯩꯒ ꯎꯅꯕ ꯄꯥꯝꯂꯤꯕꯗꯤ? ꯏꯅꯤꯡꯊꯧꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯃ ꯀ꯭ꯋꯥꯛꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯇꯥꯖꯩ꯫ ꯑꯗꯨꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯗꯣ ꯐꯪꯅꯕ ꯊꯤꯔꯛꯄ ꯃꯤꯑꯣꯏꯗ ꯏꯅꯤꯡꯊꯧꯅ ꯃꯅꯥ ꯃꯊꯨꯝ ꯃꯌꯥꯝ ꯑꯃ ꯄꯤꯒꯅꯤ ꯍꯥꯏꯅ ꯇꯥꯖꯩ꯫ ꯑꯗꯨꯒꯤ ꯂꯥꯛꯆꯕꯅꯤ ꯏꯅꯤꯡꯊꯧ꯫ ꯐꯪꯂꯛꯄ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒꯤꯔꯥ ꯅꯕꯥꯅꯤꯅ ꯑꯩꯒ ꯎꯅꯕ ꯄꯥꯝꯂꯤꯕ? ꯍꯣꯏ ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯂꯤꯛ ꯍꯥꯏꯕꯗꯣ ꯁꯤ ꯑꯣꯏꯔꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ꯫ ꯑꯩꯒꯤ ꯏꯁꯨ ꯅꯨꯄꯥ ꯑꯁꯤꯅ ꯊꯤꯗꯨꯅ ꯐꯪꯂꯛꯄꯅꯤ꯫ ꯐꯤꯖꯤꯗꯒꯤ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨ ꯏꯉꯛꯉꯛꯏ, ꯍꯔꯥꯎꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯂꯩꯃꯒꯤ ꯅꯤꯡꯉꯥꯏ ꯈꯥꯡꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯅꯤꯡꯊꯧꯅꯤ꯫ ꯂꯤꯛ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ, ꯑꯆꯨꯝꯕꯔꯥ ꯍꯥꯏꯅ꯫ ꯆꯨꯝꯃꯤꯅꯦ, ꯁꯤꯅꯤꯅꯦ ꯏꯆꯥꯅꯨꯄꯤꯒꯤ ꯂꯤꯛ ꯑꯗꯣ꯫ ꯑꯗꯨꯕꯨ ꯉꯥꯏꯈꯣ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗ ꯍꯥꯟꯅ ꯆꯨꯝꯂꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯍꯟꯈꯤꯁꯤ꯫ ꯀꯅꯥ ꯂꯩ? ꯏꯆꯥꯅꯨꯄꯤꯗꯣ ꯀꯧꯔꯨꯆꯣ, ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯅꯕ꯫ ꯃꯅꯥꯏ ꯅꯨꯄꯤ ꯈꯔꯅ ꯀꯧꯕ ꯆꯠꯈꯤ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯍꯔꯥꯎꯅ ꯆꯦꯜꯂꯛꯂꯝꯃꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯃ꯫ ꯕꯥꯕꯥ, ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤꯕꯨ ꯑꯆꯨꯝꯕꯔꯣ? ꯑꯩꯒꯤ ꯂꯤꯛ ꯐꯪꯂꯦ ꯍꯥꯏꯔꯤꯕꯁꯦ? ꯃꯄꯥꯗꯒꯤ ꯂꯧꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯆꯥꯎꯄꯣꯛ ꯂꯩꯃꯒꯤ ꯂꯥꯏꯒꯨꯝꯅ ꯐꯖꯔꯕ ꯁꯛꯇꯝ ꯑꯗꯨ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ, ꯆꯨꯝꯂꯕ ꯅꯠꯇ꯭ꯔꯣ ꯏꯆꯥꯅꯨꯄꯤ? ꯂꯩꯃ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯃꯃꯥꯅ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯕꯒꯨꯝ ꯃꯄꯤ ꯏꯔꯥꯁꯨ ꯆꯦꯜꯂꯝꯃꯤ꯫ ꯆꯨꯝꯂꯦ ꯏꯄꯥ ꯅꯤꯡꯊꯧ, ꯑꯩꯒꯤ ꯏꯃꯥꯅ ꯃꯆꯥ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯝꯕ ꯂꯤꯛꯇꯨꯅꯤ꯫ ꯁꯤꯕꯨ ꯀꯅꯥꯅ ꯀꯔꯝꯅ ꯐꯪꯂꯛꯂꯤꯕꯅꯣ ꯏꯄꯥ ꯅꯤꯡꯊꯧ? ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕ ꯑꯍꯜ ꯑꯁꯤꯒꯤ ꯃꯁꯨ ꯅꯨꯄꯥ ꯑꯁꯤꯅ ꯐꯪꯂꯛꯄꯅꯤ꯫ ꯂꯩꯃꯒ ꯆꯥꯎꯄꯣꯛꯀ ꯃꯤꯠ ꯆꯥꯅꯔꯝꯃꯤ꯫ ꯂꯩꯃꯁꯨ ꯆꯥꯎꯄꯣꯛꯀꯤ ꯐꯖꯔꯕ ꯁꯑꯣꯡ ꯁꯥꯗꯥ ꯄꯪꯂꯤꯕ ꯃꯁꯛ ꯑꯗꯨꯗ ꯉꯥꯎꯔꯝꯃꯤ꯫ ꯆꯥꯎꯄꯣꯛꯁꯨ ꯂꯩꯃꯕꯨ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ꯫ ꯁꯣꯝꯒꯤ ꯃꯤꯡꯂꯦꯟ ꯀꯔꯤ ꯀꯧꯕꯒꯦ? ꯆꯥꯎꯄꯣꯛ ꯀꯧꯖꯩ꯫ ꯆꯥꯎꯄꯣꯛꯀꯤ ꯃꯤꯡ ꯇꯥꯕꯗ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯅꯣꯛꯂꯝꯃꯤ꯫ ꯂꯩꯃꯅ ꯆꯥꯎꯄꯣꯛꯄꯨ ꯊꯥꯒꯠ ꯋꯥꯍꯩ ꯌꯥꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯆꯥꯎꯄꯣꯛ ꯂꯩꯃꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯃꯄꯨꯟꯁꯤꯗ ꯂꯩꯃꯒꯨꯝꯕꯤ ꯐꯖꯕꯤ ꯅꯤꯡꯊꯤꯕꯤ ꯎꯔꯛꯇꯕꯅ꯫ ꯅꯤꯡꯊꯧꯅꯁꯨ ꯄꯦꯜꯂꯗꯨꯅ ꯃꯕꯣꯛ ꯃꯁꯨꯒꯤ ꯁꯅꯥ ꯂꯨꯄꯥ ꯆꯥꯅ ꯊꯛꯅꯅꯕ ꯐꯤꯔꯣꯜ ꯃꯌꯥꯝ ꯑꯃ ꯄꯤꯅꯕ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯑꯦꯀꯥꯁꯤꯅꯤꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯆꯥꯎꯄꯣꯛꯇꯤ ꯑꯃꯠꯇ ꯄꯥꯝꯈꯤꯗ꯭ꯔꯦ ꯂꯩꯃ ꯅꯠꯇꯅ꯫ ꯅꯤꯡꯊꯧꯅ, ꯑꯍꯜ ꯑꯣꯏꯔꯕꯤ ꯏꯃꯥ, ꯌꯥꯔꯗ꯭ꯔꯣ ꯅꯁꯨ ꯅꯕꯥꯅꯤꯒꯤ ꯑꯩꯅ ꯄꯤꯔꯤꯕꯁꯤꯡ ꯑꯁꯤꯕꯣ? ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯕꯗꯤ ꯍꯥꯏꯈꯣ, ꯌꯨꯝ ꯐꯥꯎꯕ ꯗꯣꯂꯥꯏꯗ ꯍꯥꯞꯇꯨꯅ ꯊꯤꯜꯍꯟꯒꯅꯤ꯫ ꯄꯦꯟꯖꯔꯦ ꯏꯅꯤꯡꯊꯧ, ꯆꯥꯎꯔꯕ ꯄꯨꯛꯆꯦꯜ ꯑꯁꯦ ꯄꯨꯟꯁꯤꯁꯤꯃꯒꯤꯗꯤ ꯀꯥꯎꯖꯔꯔꯣꯏ꯫ ꯆꯥꯎꯄꯣꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩ, ꯑꯇꯣꯞꯄ ꯑꯃ ꯍꯥꯏꯅꯤꯡꯕꯒꯨꯝ꯫ ꯅꯤꯡꯊꯧꯅ, ꯆꯥꯎꯄꯣꯛ, ꯅꯪꯗꯤ ꯏꯄꯦꯟ ꯄꯦꯟꯗ꯭ꯔꯕꯣ? ꯋꯥ ꯂꯥꯡꯀ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤꯗꯨꯅ? ꯏꯅꯤꯡꯊꯧ, ꯁꯅꯥ ꯂꯨꯄꯥ, ꯐꯤꯔꯣꯜ, ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝꯁꯦ ꯑꯃꯠꯇ ꯄꯥꯝꯖꯗꯦ ꯑꯩꯗꯤ꯫ ꯆꯥꯎꯄꯣꯛ ꯃꯥꯅ ꯀꯅꯥ, ꯅꯤꯡꯊꯧ ꯃꯥꯅ ꯀꯅꯥ ꯆꯞ ꯃꯥꯟꯅꯅ ꯎꯈ꯭ꯔꯦ꯫ ꯄꯪꯅ ꯃꯄꯥꯟ ꯊꯣꯛꯇꯅ ꯃꯕꯣꯛꯅ ꯊꯝꯂꯛꯄꯅꯤꯅ꯫ ꯑꯦꯀꯥꯁꯤꯅꯤ ꯆꯥꯎꯄꯣꯛꯇ ꯌꯦꯡꯗꯨꯅ ꯂꯩ, ꯏꯉꯛ ꯉꯛꯅ꯫ ꯀꯩꯅꯣ ꯆꯥꯎꯄꯣꯛ, ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯂꯩꯃ ꯐꯥꯎꯕ ꯉꯛꯈ꯭ꯔꯦ ꯆꯥꯎꯄꯣꯛꯀꯤ ꯋꯥꯍꯩ ꯑꯗꯨꯗ꯫ ꯑꯗꯨꯗꯤ
ꯅꯪꯒꯤ ꯑꯄꯥꯝꯕꯅ ꯀꯔꯤꯅꯣ? ꯆꯥꯎꯄꯣꯛ, ꯏꯄꯦꯟ ꯄꯦꯟꯗ꯭ꯔꯕ꯭ꯔꯣ ꯄꯤꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯣ? ꯍꯦꯟꯅ ꯍꯥꯞꯄꯛꯈꯣ ꯍꯥꯏꯔꯤꯕ꯭ꯔꯣ? ꯍꯥꯏꯌꯨꯅꯦ ꯍꯥꯏꯌꯨꯅꯦ. ꯑꯝꯇ ꯍꯥꯞꯄꯤꯔꯅꯨ. ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯑꯝꯇ ꯄꯥꯝꯖꯗꯦ ꯏꯅꯤꯡꯊꯧ. ꯏꯅꯤꯡꯊꯧꯅ ꯄꯤꯒꯦ ꯍꯥꯏꯔꯒꯗꯤ ꯑꯄꯥꯝꯕ ꯑꯃꯈꯛꯇꯤ ꯂꯩꯖꯩ. ꯂꯩꯃ ꯁ꯭ꯋꯥꯏ ꯂꯥꯎꯏ. ꯅꯤꯡꯊꯧꯅ ꯍꯥꯏꯌꯨꯅꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ. ꯑꯃꯠꯇ ꯅꯠꯇꯦ, ꯃꯌꯥꯝ ꯍꯥꯏꯌꯨꯅꯦ. ꯅꯪꯅꯕꯨ ꯄꯥꯝꯂꯕꯗꯤ ꯅꯤꯡꯊꯧ ꯑꯩꯒꯤ ꯈꯨꯕꯝꯁꯤ ꯄꯥꯝꯕ꯭ꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯛꯅꯩ. ꯄꯥꯝꯖꯗꯦ ꯑꯗꯨꯁꯨ. ꯀꯔꯤ ꯅꯨꯄꯥꯅꯣꯅꯦ? ꯑꯁꯤ ꯈꯟꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨ ꯉꯛꯈ꯭ꯔꯦ. ꯑꯗꯨꯗꯤ ꯍꯥꯏꯔꯣꯗꯅ, ꯅꯪꯅ ꯄꯥꯝꯂꯤꯕꯗꯨ ꯄꯤꯔꯒꯦ. ꯁꯣꯏꯗꯅ ꯄꯤꯒꯅꯤꯀꯣ? ꯅꯤꯡꯊꯧꯅ ꯍꯥꯏꯈ꯭ꯔꯕ ꯋꯥꯗꯤ ꯂꯣꯏꯔꯦꯅꯦ, ꯄꯤꯔꯗꯕꯅꯤꯅꯦ. ꯑꯦꯀꯥꯁꯤꯅꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ. ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯛꯇꯣꯏꯅꯣ ꯑꯃꯠꯇ ꯐꯪꯗꯅ ꯍꯜꯂꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯥꯎꯄꯣꯛ ꯏꯊꯥ ꯊꯥꯖꯗꯅ, ꯏꯅꯤꯡꯊꯧꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯄꯤꯕꯤꯌꯨ. ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯖꯔꯒꯦ ꯏꯅꯤꯡꯊꯧ. ꯑꯦꯀꯥꯁꯤꯅꯤ ꯀꯣꯛꯆꯥꯎꯕꯤ ꯀꯥꯈ꯭ꯔꯦ. ꯅꯤꯡꯊꯧ ꯁꯥꯎꯕꯅ ꯃꯅꯥ ꯄꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ. ꯂꯩꯃ ꯊꯥꯖꯗꯕ ꯋꯥꯍꯩ ꯑꯗꯨꯗ ꯍꯔꯥꯎꯒꯗ꯭ꯔꯥ,ꯃꯄꯥꯒꯤ ꯑꯁꯥꯎꯕ ꯑꯗꯨꯗ ꯀꯤꯒꯗ꯭ꯔꯥ? ꯑꯦꯀꯥꯁꯤꯅꯤ ꯇꯧꯐꯝ ꯈꯪꯗꯅ ꯅꯤꯡꯊꯧꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯡ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ. ꯏꯅꯤꯡꯊꯧ, ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯑꯩꯒꯤ ꯏꯁꯨ ꯑꯄꯪꯕ ꯑꯁꯤꯕꯨ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯖꯗ꯭ꯔꯤꯕ ꯑꯩꯒꯤ ꯏꯁꯨꯅꯤ ꯏꯅꯤꯡꯊꯧ. ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯆꯥꯎꯄꯣꯛꯅ, ꯏꯕꯣ, ꯀꯩꯒꯤꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯗꯤ? ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯆꯨꯝꯕꯅꯤ. ꯏꯅꯤꯡꯊꯧꯅꯁꯨ ꯄꯤꯒꯅꯤ ꯑꯄꯥꯝꯕ ꯍꯥꯏꯌꯨ ꯍꯥꯏꯅ ꯇꯥꯛꯄꯤꯈ꯭ꯔꯕꯗꯨꯗꯤ. ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ. ꯃꯤ ꯎꯁꯤꯠꯇꯕ, ꯀꯩꯁꯨ ꯅꯠꯇꯕ ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯄꯤꯌꯨ ꯍꯥꯏꯕ? ꯀꯅꯥ ꯀꯅꯥ ꯂꯩ? ꯅꯨꯄꯥ ꯑꯁꯤ ꯐꯥꯖꯤꯜꯂꯨ. ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦ. ꯃꯅꯥꯏ ꯃꯌꯥꯝ ꯑꯗꯨꯅ ꯆꯥꯎꯄꯣꯛꯄꯨ ꯐꯥꯅꯕ ꯆꯪꯂꯛꯏ. ꯑꯦꯀꯥꯁꯤꯅꯤ ꯅꯤꯡꯊꯧꯗ ꯂꯥꯜꯂꯦ ꯍꯥꯏꯕ ꯂꯦꯞꯇꯦ, ꯀꯞꯇꯨꯅ. ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯁꯥꯎꯕꯅ ꯍꯦꯟꯈ꯭ꯔꯦ. ꯆꯥꯎꯄꯣꯛꯅ, ꯏꯅꯤꯡꯊꯧꯗꯤ ꯃꯆꯤꯟ ꯌꯥꯝꯅ ꯊꯤꯕꯖꯥꯠꯅꯤꯅ. ꯑꯩꯒꯤ ꯑꯄꯥꯝꯕ ꯄꯤꯒꯦ ꯍꯥꯏꯔꯝꯕꯅꯦ. ꯍꯦ ꯑꯄꯪ, ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯕ ꯁꯥꯔꯗꯅ ꯅꯪ ꯉꯁꯤꯗꯤ ꯁꯤꯕ ꯇꯥꯔꯦꯗꯅ. ꯂꯩꯃꯅ, ꯏꯄꯥ ꯅꯤꯡꯊꯧ, ꯑꯁꯥꯎꯕꯗꯣ ꯑꯃꯨꯛꯇ ꯐꯥꯊꯕꯤꯌꯨ. ꯑꯩꯒꯤ ꯑꯃꯨꯛ ꯐꯪꯒꯅꯤ ꯊꯥꯖꯗ꯭ꯔꯕ ꯏꯃꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯤꯛꯁꯦ ꯄꯨꯕꯤꯔꯛꯂꯤꯕ ꯃꯤꯁꯛ ꯑꯃꯕꯨ ꯃꯅꯥ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯁꯤꯕꯒꯤ ꯆꯩꯔꯥꯛ ꯄꯤꯕ ꯍꯥꯏꯕꯁꯦ ꯂꯩꯕꯥꯛ ꯃꯌꯥꯝꯅ ꯈꯪꯂꯕꯗꯤ ꯏꯄꯥ ꯅꯤꯡꯊꯧꯕꯨ ꯋꯥꯔꯧꯒꯅꯤꯗꯣ. ꯑꯗꯨꯒꯤ ꯃꯊꯛꯇ ꯏꯄꯥ ꯅꯤꯡꯊꯧꯅꯁꯨ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯃꯥꯒꯤ ꯑꯄꯥꯝꯕ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯈ꯭ꯔꯕꯅꯤꯅ ꯃꯥꯕꯨ ꯊꯥꯗꯣꯛꯄꯤꯈ꯭ꯔꯣ ꯏꯄꯥ ꯅꯤꯡꯊꯧ. ꯅꯤꯡꯊꯧ ꯈꯔ ꯇꯞꯊꯩ. ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯉꯥꯛꯄꯤꯔꯝꯗꯦ. ꯑꯗꯨꯕꯨ ꯃꯥꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯀꯅꯥꯃꯠꯇꯅ ꯍꯥꯏꯕ ꯉꯝꯗꯅꯕ ꯃꯗꯨꯒꯤ ꯆꯩꯔꯥꯛꯇꯤ ꯄꯤꯒꯅꯤ. ꯆꯥꯎꯄꯣꯛꯄꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯄꯥꯡ ꯇꯤꯡꯂꯒ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ. ꯐꯅꯌꯥꯝꯅ ꯐꯨꯔ ꯐꯥꯎꯕ ꯆꯥꯎꯄꯣꯛ ꯆꯩꯅꯥ ꯈꯪꯂꯝꯃꯤ. ꯃꯅꯥꯏ ꯃꯁꯤꯟ ꯉꯛꯂꯝꯃꯤ. ꯆꯥꯎꯄꯣꯛ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯐꯨꯔꯒ ꯍꯨꯟꯆꯦꯛꯂꯝꯃꯤ ꯂꯝꯕꯤꯗ. ꯀꯅꯥꯝꯇꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗ꯭ꯔꯕ ꯆꯥꯎꯄꯣꯛꯀ ꯑꯦꯀꯥꯁꯤꯅꯤꯒ ꯌꯥꯝꯅ ꯋꯥꯅ ꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ. ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯍꯧꯗ꯭ꯔꯕ ꯂꯩꯃꯅ ꯆꯥꯎꯄꯣꯛꯀꯤ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝꯒ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯃꯌꯥꯝ ꯑꯃ ꯇꯨꯃꯤꯟꯅ ꯊꯤꯜꯂꯛꯂꯝꯃꯤ. ꯆꯥꯎꯄꯣꯛ ꯂꯩꯃꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯔꯝꯃꯤ. ꯂꯩꯃꯁꯨ ꯆꯥꯎꯄꯣꯛꯀꯤ ꯈꯜꯂꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤ. ꯂꯥꯏꯔꯕꯗ ꯄꯣꯛꯂꯨꯕꯅ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯆꯥꯎꯄꯣꯛ. ꯃꯕꯣꯛꯀ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯊꯕꯛ ꯄꯤꯕꯤꯔꯝꯗꯦ. ꯆꯥꯅ ꯊꯛꯅꯕ ꯐꯥꯎꯕ ꯄꯨꯒꯦ ꯍꯥꯏꯕꯗ ꯄꯤꯔꯛꯈꯤꯗ꯭ꯔꯦ. ꯆꯥꯎꯄꯣꯛ ナꯕꯗꯤ ꯐꯔꯦ. ꯑꯗꯨꯕꯨ ꯆꯥꯅꯕ ꯂꯩꯇꯕꯒ ꯂꯩꯃꯒ ꯃꯇꯧ ꯀꯔꯝꯅ ꯊꯦꯡꯅꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ. ꯈꯪꯍꯧꯗꯅ ꯅꯣꯡꯃ ꯃꯥꯒꯤ ꯂꯥꯡꯗ ꯊꯨꯔꯝꯕ ꯂꯤꯟ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ. ꯃꯥꯕꯨ ꯀꯧꯗꯨꯅ ꯃꯇꯦꯡ ꯈꯔ ꯅꯤꯔꯒꯦ ꯈꯟꯗꯨꯅ ꯅꯣꯡꯃ ꯃꯕꯣꯛꯅ ꯎꯗ꯭ꯔꯤꯀꯥꯟꯗ ꯂꯤꯟ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ. ꯂꯤꯟ ꯑꯗꯨꯅ, ꯏꯇꯥꯎ, ꯀꯩ ꯂꯩꯔꯦ? ꯑꯩꯕꯨ ꯌꯥꯝ ꯊꯥꯖꯗꯅ ꯀꯧꯕꯗꯤ? ꯆꯥꯎꯄꯣꯛꯅ ꯃꯊ꯭ꯋꯥꯏ ꯀꯟꯕꯤꯕꯗꯒꯤ ꯆꯥꯎꯄꯣꯛꯀꯤ ꯆꯥꯎꯔꯕ ꯏꯪꯈꯣꯜ ꯁꯪꯕꯤ ꯂꯤꯟ ꯑꯣꯏꯅ ꯄꯨꯗꯨꯅ ꯂꯩꯔꯝꯃꯤ. ꯆꯥꯎꯄꯣꯛꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ. ꯏꯇꯥꯎ ꯂꯤꯟ, ꯑꯩꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕ ꯉꯝꯂꯕꯗꯤ ꯄꯥꯡꯕꯤꯔꯝꯃꯣ. ꯏꯕꯣꯛꯀ ꯑꯩꯒꯁꯦ ꯌꯥꯝ ꯋꯥꯔꯦ. ꯂꯤꯟꯗꯨ ꯉꯥꯏꯍꯥꯛ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯏꯇꯥꯎꯒꯤ ꯆꯥꯎꯔꯕ ꯏꯪꯈꯣꯜ ꯑꯁꯤꯗ ꯍꯧꯔꯤꯕ ꯎꯖꯥꯎꯁꯤꯡ ꯑꯁꯤ ꯌꯥꯜꯂꯒ ꯌꯣꯜꯂꯣ. ꯑꯗꯨꯒ ꯐꯪꯂꯛꯄ ꯁꯦꯜꯁꯤꯡꯗꯨꯅ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝꯁꯦ ꯂꯩꯔꯣ. ꯑꯗꯨꯒ ꯁꯒꯣꯜ ꯑꯃꯁꯨ ꯂꯧꯔꯣ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯇꯥꯎꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯑꯣꯏꯒꯅꯤ. ꯍꯣꯏꯅꯦ ꯏꯇꯥꯎ. ꯏꯇꯥꯎ ꯂꯤꯟꯅ ꯍꯥꯏꯔꯤꯕꯁꯦ. ꯑꯁ, ꯏꯇꯥꯎ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩ ꯇꯧꯐꯝ ꯈꯪꯗꯅ ꯉꯥꯎꯔꯝꯒꯗꯕꯅꯤ. ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯇꯥꯎ. ꯑꯩ ꯏꯕꯣꯛꯇ ꯑꯃꯨꯛꯇ ꯍꯥꯏꯔꯨꯈꯤꯒꯦ.
ꯑꯁꯨꯝꯅ ꯂꯤꯟ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯆꯥꯎꯄꯣꯛꯁꯨ ꯃꯕꯣꯛꯇ ꯍꯥꯏꯔꯝꯃꯤ, "ꯏꯕꯣ, ꯀꯩꯗꯧꯔꯒꯦ ꯆꯥꯎꯄꯣꯛ ꯅꯪꯕꯣ? ꯆꯥꯛ ꯑꯃꯨꯛ ꯂꯥꯝꯂꯛꯂꯕ꯭ꯔꯣ? ꯑꯩꯗꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯦꯅꯦ ꯍꯧꯖꯤꯛꯇꯤ꯫ ꯆꯥꯛ ꯂꯥꯝꯗꯤꯌꯦ, ꯑꯗꯣ ꯏꯕꯣ, ꯑꯩꯈꯣꯏ ꯍꯤꯡꯈꯣꯜꯗ ꯍꯧꯔꯤꯕ ꯎꯖꯥꯎꯁꯤꯡꯁꯦ ꯌꯥꯜꯂꯒ ꯌꯣꯜꯂꯒꯦ꯫ ꯉꯝꯒꯗ꯭ꯔꯅꯦ ꯅꯪꯅ ꯆꯥꯎꯄꯣꯛ? ꯎꯖꯥꯎ ꯌꯥꯟꯕꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤꯅꯦ꯫ ꯏꯪꯈꯣꯜ ꯑꯁꯤꯗ ꯍꯧꯔꯤꯕ ꯎꯖꯥꯎꯁꯤꯡ ꯑꯁꯦ ꯂꯥꯏꯑꯣꯏꯔꯕ ꯉꯥꯛꯇꯅꯤ꯫ ꯉꯝꯅꯤꯕꯣ, ꯅꯣꯡꯃꯒꯤ ꯈꯔ ꯈꯔ ꯌꯥꯟꯒꯗꯕꯅꯤ, ꯅꯠꯇ꯭ꯔꯗꯤ ꯏꯕꯣ ꯏꯕꯥꯅꯤ ꯌꯥꯝ ꯋꯥꯔꯅꯤ꯫ ꯅꯣꯡꯃꯒꯤ ꯈꯔ ꯈꯔ ꯌꯥꯜꯂꯒ ꯌꯣꯜꯂꯁꯦ ꯏꯕꯣ." "ꯍꯣꯏ, ꯅꯪꯅꯕꯨ ꯉꯝꯒꯅꯤ ꯍꯥꯏꯔꯕꯗꯤ ꯌꯣꯜꯂꯣ. ꯑꯗꯨꯕꯨꯅꯦ, ꯌꯥꯟꯒꯗꯕ ꯅꯤꯌꯣꯝꯗꯨꯗꯤ ꯏꯕꯣꯛꯅ ꯇꯥꯛꯀꯦ. ꯌꯥꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯄꯪꯌꯥꯟ ꯌꯥꯟꯕ ꯌꯥꯕ ꯅꯠꯇꯦꯀꯣ." "ꯏꯕꯣ, ꯑꯗꯨꯗꯤ ꯀꯩ ꯇꯧꯒꯗꯕꯅꯣ ꯍꯥꯟꯅ?" "ꯍꯣꯔꯦꯟ ꯌꯥꯟꯒꯗꯧꯔꯤꯕ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯥ ꯂꯥꯇꯣꯟ ꯑꯃꯗ ꯍꯩ ꯂꯩ ꯀꯠꯇꯨꯅꯅꯦ, ꯈꯨꯠꯂꯥꯏ ꯑꯗꯨ ꯊꯝꯗꯨꯅ ꯕꯥꯔꯇꯣꯟ ꯇꯧꯔꯝꯒꯗꯕꯅꯤ, ꯈꯨꯔꯨꯝꯗꯨꯅ. ꯑꯗꯨꯒꯅꯦ, ꯍꯌꯦꯡ ꯑꯌꯨꯛ ꯌꯥꯟꯒꯗꯕꯅꯤ." ꯃꯔꯝ ꯄꯨꯝꯕ ꯇꯥꯛꯂꯝꯃꯤ ꯃꯕꯣꯛꯅ꯫ "ꯍꯣꯏꯕꯣ, ꯑꯩ ꯍꯣꯔꯦꯟ ꯏꯕꯣꯛꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯇꯧꯔꯒꯦ, ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛ ꯌꯥꯟꯕ ꯍꯧꯔꯒꯦ." ꯆꯥꯎꯄꯣꯛ ꯃꯕꯣꯛꯅ ꯍꯥꯏꯕ ꯄꯨꯝꯕ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯅꯣꯡꯉꯥꯟꯕ ꯉꯥꯏꯗꯨꯅ ꯇꯨꯝꯂꯝꯃꯤ꯫ "ꯆꯥꯎꯄꯣꯛ, ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ, ꯊꯦꯡꯈ꯭ꯔꯅꯤꯅꯦ. ꯅꯪꯕꯨ ꯎ ꯌꯥꯟꯒꯅꯤ ꯍꯥꯏꯗꯥꯏꯅꯦ?" ꯆꯥꯎꯄꯣꯛ ꯍꯧꯒꯠꯇꯨꯅ ꯁꯦꯝ ꯁꯥꯔꯝꯃꯤ꯫ "ꯌꯥꯜꯂꯨꯔꯣ, ꯑꯩ ꯁꯨꯅꯅꯦ ꯆꯥꯕ ꯌꯥꯕ ꯈꯔ ꯊꯤꯔꯝꯒꯦ." "ꯍꯣꯏꯕꯣ." ꯎꯖꯥꯎ ꯑꯗꯨꯕꯨ ꯌꯥꯟꯅꯅꯕ ꯆꯠꯂꯝꯃꯤ ꯆꯥꯎꯄꯣꯛ, ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨ ꯌꯧꯕꯗ ꯃꯥꯒꯤ ꯂꯥ ꯂꯥꯇꯣꯟꯗ ꯀꯠꯂꯝꯕ ꯍꯩ ꯂꯩꯁꯤꯡꯗꯨ ꯄꯨꯡꯆꯥꯏ ꯆꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯈꯨꯠꯂꯥꯏ ꯑꯗꯨꯅ ꯊꯤꯕ ꯐꯪꯂꯝꯗꯦ꯫ ꯆꯥꯎꯄꯣꯛ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ, ꯊꯤꯕ ꯌꯥꯕ ꯊꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ꯫ ꯆꯥꯎꯄꯣꯛ ꯑꯃꯨꯛ ꯌꯨꯝꯗ ꯍꯜꯂꯛꯏ꯫ "ꯀꯩꯗꯧꯔꯒꯦ ꯆꯥꯎꯄꯣꯛ, ꯑꯃꯨꯛ ꯍꯜꯂꯛꯑꯗꯤ?" ꯆꯥꯎꯄꯣꯛꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ "ꯏꯁ, ꯀꯔꯤꯅꯦꯒꯦ ꯑꯗꯨꯗꯤ? ꯃꯤꯅꯒ ꯍꯨꯔꯥꯟꯈ꯭ꯔꯕ ꯖꯥꯠꯂꯥ? ꯅꯠꯇ꯭ꯔꯒ ꯎꯖꯥꯎ ꯑꯗꯨꯅ ꯌꯥꯟꯗꯅꯕ ꯍꯥꯏꯔꯤꯕꯔꯥ? ꯏꯕꯣ, ꯑꯗꯨꯕꯨ ꯑꯩꯗꯤ ꯌꯥꯟꯗꯕ ꯌꯥꯗꯦ." ꯃꯕꯣꯛ ꯃꯁꯨ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯅꯨꯡꯗꯥꯡ ꯑꯃꯨꯛꯀꯁꯨ ꯎꯖꯥꯎ ꯑꯗꯨꯗ ꯍꯥꯟꯅꯒꯨꯝꯅ ꯕꯥꯔꯇꯣꯟ ꯇꯧꯔꯝꯃꯤ, ꯑꯗꯨꯁꯨ ꯅꯣꯡꯉꯥꯜꯂꯒ ꯂꯩꯔꯝꯗꯦ꯫ 3ꯂꯛ ꯁꯨꯔ ꯐꯥꯎꯕ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯆꯥꯎꯄꯣꯛ ꯁꯥꯎꯕꯅ ꯌꯥꯗ꯭ꯔꯦ, ꯍꯣꯔꯦꯜꯗꯤ ꯂꯨꯝꯗꯨꯅ ꯌꯦꯡꯂꯒꯦ ꯈꯜꯂꯝꯃꯤ꯫ ꯆꯥꯎꯄꯣꯛꯅ ꯌꯥꯝ ꯁꯥꯎꯅ ꯐꯝꯂꯤꯉꯩ ꯃꯥꯒꯤ ꯃꯇꯥꯎ ꯂꯤꯟꯗꯨ ꯂꯥꯛꯂꯝꯃꯤ꯫ "ꯏꯇꯥꯎ." ꯆꯥꯎꯄꯣꯛꯅ, ꯏꯇꯥꯎ ꯂꯤꯟ, ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯇꯨꯃꯤꯟꯅ ꯈꯣꯏꯁꯥꯎꯅꯔꯒ ꯐꯝꯂꯤꯗꯨꯕꯣ?" ꯆꯥꯎꯄꯣꯛꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ "ꯑꯗꯨꯒꯤ ꯑꯣꯏꯔꯦ. ꯑꯗꯨꯗꯤ ꯏꯇꯥꯎ, ꯍꯣꯔꯦꯟꯗꯣ ꯏꯕꯣꯛꯀ ꯏꯇꯥꯎꯒꯅ ꯍꯥꯟꯅꯒꯨꯝꯅ ꯍꯩ ꯂꯩ ꯀꯠꯂꯝꯃꯣ, ꯑꯗꯨꯒ ꯈꯔ ꯊꯦꯡꯂꯛꯄ ꯃꯇꯝꯗ ꯇꯥꯏꯕꯪ ꯃꯤꯅ ꯇꯨꯝꯅꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯏꯕꯣꯛꯀꯤ ꯐꯅꯦꯛ ꯑꯃ ꯄꯨꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯣ, ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯂꯨꯝꯂꯒ ꯂꯩꯕꯤꯌꯨ꯫ ꯃꯇꯝ ꯑꯗꯨꯗ ꯎꯖꯥꯎ ꯑꯗꯨꯗꯒꯤ ꯇꯥꯏꯕꯪ ꯃꯤ ꯃꯥꯟꯕ, ꯃꯨꯟꯅ ꯌꯦꯡꯉꯁꯨ ꯅꯠꯇꯕ ꯑꯃ ꯊꯣꯛꯂꯛꯇꯨꯅꯅꯦ, ꯏꯇꯥꯎꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯅꯕ ꯇꯧꯕ ꯃꯇꯝ ꯑꯗꯨꯗ ꯏꯇꯥꯎꯅ ꯏꯕꯣꯛꯀꯤ ꯐꯅꯦꯛ ꯑꯗꯨ ꯇꯧꯔꯒ ꯆꯪꯁꯤꯜꯂꯒ ꯀꯣꯟꯁꯤꯟꯗꯨꯅ ꯐꯥꯕꯤꯌꯨ." "ꯑꯁꯦꯡꯕꯔꯣ ꯏꯇꯥꯎ ꯂꯤꯟ, ꯅꯪꯅ ꯍꯥꯏꯗꯨꯕꯣ?" "ꯍꯣꯏ ꯏꯇꯥꯎ, ꯑꯗꯨꯒꯅꯦ, ꯃꯥꯅ ꯊꯥꯗꯣꯛꯄꯤꯅꯕ ꯌꯥꯝ ꯍꯥꯏꯖꯔꯛꯀꯅꯤ, ꯑꯗꯨꯕꯨ ꯁꯨꯡꯊꯥ ꯊꯥꯗꯣꯛꯄ ꯌꯥꯗꯦꯀꯣ ꯏꯇꯥꯎ꯫ ꯅꯣꯡꯉꯥꯜꯂꯕꯗꯤ ꯃꯥꯗꯣ ꯃꯤ ꯌꯣꯟꯕꯁꯨ ꯉꯝꯗ, ꯂꯥꯏ ꯌꯣꯟꯕꯁꯨ ꯉꯝꯗ ꯇꯨꯝꯗꯨꯅ ꯃꯥꯡꯗꯣꯔꯤꯕꯅꯤ꯫ ꯑꯗꯨꯅꯅꯦ, ꯃꯥꯅ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯅꯪꯅ ꯑꯄꯥꯝꯕ ꯅꯤꯖꯅꯕ ꯍꯥꯏꯔꯛꯀꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯇꯥꯎꯅ ꯑꯄꯥꯝꯕ ꯑꯃ ꯅꯤꯖꯍꯧ꯫ ꯏꯇꯥꯎꯅ ꯍꯥꯏꯔꯤꯕꯗꯨꯅ ꯆꯨꯝꯂꯕꯗꯤ ꯑꯩ ꯍꯣꯔꯦꯟ ꯏꯇꯥꯎ ꯂꯤꯟꯅ ꯍꯥꯏꯕꯗꯨꯃꯛ ꯇꯧꯔꯒꯦ." ꯂꯤꯟ ꯑꯗꯨꯅ, "ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ, ꯏꯕꯣꯛ ꯎꯈ꯭ꯔꯕꯗꯤ ꯄꯥꯈꯠꯄ ꯇꯥꯔꯦ." ꯂꯤꯟ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯆꯥꯎꯄꯣꯛ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯝꯃꯤ꯫ "ꯏꯕꯣ, ꯏꯕꯣꯛꯀꯤ ꯐꯅꯦꯛ ꯑꯝꯇ ꯄꯤꯌꯨ." "ꯀꯔꯤꯅꯣꯅꯦ, ꯐꯅꯦꯛ ꯄꯤꯌꯨ ꯍꯥꯏꯔꯤꯗꯨꯕꯣ? Chawpok, kanada pige haribano? Nabokidi, aman bakara sidabu ngairine. Ibo, mingona pige tabanate, aman boy shupiro, ay thabam to tawgeba. Ekaseni inga ngaglame, adobo, Chawpoki ningay adu de pirame. Chawpok panik to pairaga, nungdangay do na laikre. Mapok di Chawpok na, kari tawdo no khanglamde, Chawpok na so hairamde. Nungdang yaure, mi pumbatum na ba matam oire. Ekasini so hiptakre. Chawpok mapoki panik to paido na, itawlin na hairambado magtawrami. Pujaw adugi makhongda lumdo na laikre. Matam thengjilakle, adubu thoklamde. Chawpok sawrami, itawlin do na lakna rijala haiduna.
ꯅꯠꯇ꯭ꯔꯒ ꯃꯥꯅ ꯇꯧꯔꯤꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯏꯊꯥ ꯊꯥꯖꯗꯅ ꯃꯤꯁꯨ ꯃꯥꯟꯕ ꯑꯃꯨꯛꯁꯨ ꯂꯥꯏ ꯃꯥꯟꯕ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯆꯥꯎꯄꯣꯛ ꯏꯉꯛ ꯉꯛꯂꯝꯃꯤ꯫ ꯏꯇꯥꯎ ꯂꯤꯟꯅ ꯍꯥꯏꯕꯗꯨ ꯑꯆꯨꯝꯕ ꯑꯣꯏꯔꯦ꯫ ꯉꯁꯤꯗꯤ ꯂꯥꯏ ꯑꯣꯏꯔꯦ ꯃꯤ ꯑꯣꯏꯔꯦ ꯁꯣꯏꯗꯅ ꯐꯥꯔꯒꯦ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯎꯖꯥꯎ ꯑꯗꯨꯒꯤ ꯂꯥꯏ ꯑꯗꯨꯅ ꯆꯥꯎꯄꯣꯛꯅ ꯀꯠꯂꯤꯕ ꯍꯩ ꯂꯩꯁꯤꯡ ꯑꯗꯨ ꯆꯈꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯆꯥꯎꯄꯣꯛꯅ ꯈꯪꯍꯧꯗꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯃꯕꯣꯛꯀꯤ ꯐꯅꯦꯛ ꯑꯗꯨꯅ ꯎꯞꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯀꯟꯅ ꯀꯣꯟꯁꯤꯜꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯦꯀꯥꯁꯤꯅꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯆꯥꯎꯕ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯊꯤꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯂꯥꯏꯗꯨꯒ ꯆꯥꯎꯄꯣꯛꯀ ꯃꯨꯛꯅꯔꯝꯃꯤ꯫ ꯂꯥꯏ ꯑꯗꯨꯅ "ꯀꯅꯥꯅꯣ ꯑꯩꯕꯨ ꯐꯥꯔꯤꯕꯁꯦ? ꯊꯥꯗꯣꯛꯎꯅꯦ, ꯑꯩ ꯁꯥꯎꯔꯛꯂꯕꯗꯤ ꯅꯥꯇꯩ ꯀꯌꯥ ꯆꯥꯔꯣꯏꯗꯣ? ꯅꯪꯅ ꯉꯝꯃꯗꯤ ꯅꯥꯟꯊꯣꯛꯆꯧ, ꯑꯩꯅ ꯉꯝꯂꯗꯤ ꯅꯣꯡꯉꯥꯟꯗ꯭ꯔꯤꯐꯥꯎ ꯊꯥꯗꯣꯛꯂꯔꯣꯏ"꯫ ꯀꯔꯤ ꯍꯥꯏꯕ? ꯑꯩꯕꯨ ꯅꯣꯡꯉꯥꯟꯗ꯭ꯔꯤ ꯐꯥꯎꯕ ꯊꯥꯗꯣꯛꯂꯣꯏ ꯍꯥꯏꯕ? ꯂꯥꯏꯗꯨ ꯄꯥꯈꯠꯈ꯭ꯔꯦ꯫ ꯅꯥꯟꯊꯣꯛꯅꯕ ꯑꯔꯣꯏꯕꯤ ꯊꯥꯗꯨꯅ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯑꯦꯀꯥꯁꯤꯅꯤꯅ "ꯆꯥꯎꯄꯣꯛ, ꯆꯥꯎꯄꯣꯛ, ꯅꯪꯕꯨ ꯑꯗꯨꯗ ꯀꯩꯗꯧꯔꯤꯕꯅꯣꯅꯦ? ꯀꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯣ ꯑꯍꯤꯡ ꯑꯁꯤꯗ? ꯃꯥꯒꯤꯁꯤ ꯐꯅꯦꯛꯀꯁꯨ ꯄꯨꯈꯤ, ꯅꯨꯄꯤꯒ ꯂꯩꯔꯤꯕ꯭ꯔꯅꯦ? ꯑꯃꯨꯛꯇ ꯌꯦꯡꯉꯨꯒꯦꯗ, ꯃꯤ ꯈꯪꯅꯔꯛꯂꯕꯗꯤ ꯁꯣꯏꯕ ꯇꯥꯔꯦ"꯫ ꯑꯦꯀꯥꯁꯤꯅꯤ ꯆꯦꯜꯂꯛꯏ꯫ ꯆꯥꯎꯄꯣꯛ ꯂꯥꯏꯒ ꯃꯨꯛꯅꯕ ꯋꯥꯁꯤꯜꯂꯛꯂꯦ, ꯃꯄꯥꯡꯒꯜ ꯂꯣꯏꯔꯛꯂꯦ꯫ ꯂꯥꯏꯗꯨꯁꯨ ꯐꯅꯦꯛ ꯌꯥꯎꯕꯅꯤꯅ ꯀꯌꯥ ꯉꯝꯂꯝꯗꯦ꯫ ꯃꯕꯣꯛꯅ ꯃꯝꯂꯤ ꯃꯝꯂꯤ ꯀꯧꯔꯒ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯆꯥꯎꯄꯣꯛꯅ ꯎꯔꯝꯃꯤ꯫ "ꯏꯕꯣ, ꯑꯩ ꯁꯤꯗ ꯂꯩꯌꯦ, ꯌꯥꯝ ꯊꯨꯅ ꯂꯥꯛꯑꯣ, ꯅꯥꯟꯊꯣꯛꯈꯤꯗꯧꯔꯦ, ꯊꯨꯅ ꯂꯥꯛꯑꯣ"꯫ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ? ꯃꯤꯒꯤ ꯃꯆꯥꯗꯣ ꯀꯅꯥꯅꯣ? ꯊꯥꯗꯣꯛꯎꯅꯦ ꯅꯪꯕꯣ, ꯂꯩꯀꯥꯏ ꯈꯪꯅꯕ ꯇꯥꯔꯤꯅꯦ ꯆꯥꯎꯄꯣꯛ ꯅꯪꯕꯣ꯫ ꯅꯨꯄꯤ ꯅꯠꯇꯦ, ꯑꯃꯨꯛꯇ ꯐꯥꯕ ꯌꯧꯔꯛꯑꯣꯕꯣ꯫ ꯂꯥꯏ ꯑꯗꯨꯅ "ꯏꯁ, ꯑꯩ ꯀꯩꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯁꯣꯏꯗꯅ ꯅꯣꯡꯉꯥꯟꯕꯅ ꯍꯥꯟꯕ ꯇꯥꯔꯦꯅꯦ꯫ ꯑꯩꯕꯨ ꯊꯥꯗꯣꯛ ꯍꯥꯏꯕꯅꯤꯅꯦ, ꯍꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯁꯥ"꯫ ꯑꯦꯀꯥꯁꯤꯅꯤ ꯅꯨꯄꯥꯒꯤ ꯃꯈꯣꯜ ꯑꯗꯨꯗ ꯏꯉꯛ ꯉꯛꯏ꯫ "ꯀꯅꯥꯅꯣ ꯆꯥꯎꯄꯣꯛ, ꯅꯪꯅ ꯐꯥꯔꯤꯗꯨꯕꯣ"? "ꯏꯕꯣ, ꯑꯩ ꯀꯣꯟꯅ ꯍꯥꯏꯒꯦ, ꯏꯕꯣꯛꯀꯤ ꯐꯅꯦꯛꯇꯨꯅ ꯑꯃꯨꯛꯇ ꯀꯨꯞꯁꯤꯜꯂꯛꯎꯅꯦ, ꯅꯥꯟꯊꯣꯛꯄꯅ ꯍꯥꯜꯂꯅꯤ ꯏꯕꯣ"꯫ ꯀꯔꯤꯅꯣ ꯒ꯭ꯌꯥꯟꯒ ꯇꯥꯗꯦꯗ ꯆꯥꯎꯄꯣꯛ ꯅꯪꯅ ꯇꯧꯔꯤꯁꯦ꯫ ꯐꯅꯦꯛ ꯂꯧꯊꯣꯛꯇꯨꯅ ꯀꯨꯞꯁꯤꯜꯂꯛꯏ꯫ ꯑꯦꯀꯥꯁꯤꯅꯤꯅ ꯁꯦꯠꯂꯤꯕ ꯐꯅꯦꯛꯇꯨꯅ ꯂꯥꯏ ꯅꯥꯟꯊꯣꯛꯄ ꯉꯝꯂꯔꯣꯏ ꯈꯪꯂꯛꯏ꯫ ꯅꯣꯡꯉꯥꯟꯕꯅ ꯍꯥꯟꯈ꯭ꯔꯕꯗꯤ ꯑꯩ ꯃꯤ ꯃꯔꯛꯇꯁꯨ ꯂꯩꯕ ꯌꯥꯗ, ꯂꯥꯏ ꯃꯔꯛꯇꯁꯨ ꯇꯤꯟꯗ, ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯀꯣꯏꯐꯥꯏ ꯐꯥꯏꯗꯨꯅ ꯂꯩꯔꯅꯤꯗꯣ꯫ ꯍꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ, ꯅꯪꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯅꯣ? ꯑꯩ ꯄꯤꯔꯒꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯊꯥꯗꯣꯛꯄꯤꯌꯨ"꯫ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯏ꯫ "ꯂꯥꯏ, ꯅꯪꯒꯤ ꯈꯗ꯭ꯔ ꯈꯪꯉꯤ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯅꯥꯟꯊꯣꯛꯇꯣꯏ ꯅꯠꯇ꯭ꯔꯣ? ꯊꯥꯗꯣꯛꯑꯣꯏ ꯊꯥꯗꯣꯛꯑꯣꯏ, ꯅꯣꯡꯉꯥꯟꯗ꯭ꯔꯤ ꯐꯥꯎꯗꯤ ꯊꯥꯗꯣꯛꯑꯔꯣꯏ"꯫ ꯀꯔꯤꯅꯣ ꯅꯕꯥꯅꯤꯅ ꯉꯥꯡꯅꯔꯤꯕ ꯋꯥꯗꯨꯕꯣ? ꯀꯣꯟꯅ ꯍꯥꯏꯒꯦꯃꯤ ꯏꯕꯣꯛ ꯅꯪꯕꯣ꯫ ꯂꯥꯏꯗꯤ ꯑꯣꯏꯗꯕ ꯉꯥꯡꯗꯕꯅꯦ, ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯍꯥꯏꯔꯣ, ꯅꯣꯡꯉꯥꯟꯈ꯭ꯔꯕꯗꯤ ꯑꯩꯁꯨ ꯃꯥꯡꯂꯅꯤ, ꯅꯪꯁꯨ ꯀꯔꯤꯃꯠꯇ ꯐꯪꯂꯔꯣꯏꯌꯦ꯫ ꯐꯔꯦ ꯑꯗꯨꯗꯤ, ꯑꯩꯅ ꯍꯥꯏꯗꯣꯏ ꯋꯥꯁꯦ ꯂꯥꯏ ꯅꯪꯅ ꯌꯥꯕꯤꯔꯕꯗꯤ ꯊꯥꯗꯣꯛꯂꯒꯦ"꯫ ꯂꯥꯏꯒ ꯆꯥꯎꯄꯣꯛꯀ ꯌꯥꯅꯔꯝꯃꯤ꯫ ꯑꯦꯀꯥꯁꯤꯅꯤꯗꯤ ꯃꯪꯒꯨꯝꯕꯅꯤ꯫ "ꯑꯩꯅ ꯍꯥꯏꯔꯤꯉꯩꯁꯨ ꯌꯥꯕ, ꯇꯧ ꯍꯥꯏꯔꯤꯉꯩꯁꯨ ꯇꯧꯕ ꯉꯝꯕ, ꯃꯤꯔꯣꯜ ꯇꯥꯕ, ꯃꯤꯔꯣꯜ ꯉꯥꯡꯕ ꯁꯒꯣꯜ ꯑꯄꯥꯏꯕ ꯑꯃ ꯑꯩꯒꯤ ꯑꯣꯏꯅ ꯄꯤꯕꯤꯔꯝꯃꯣ, ꯅꯠꯇ꯭ꯔꯕꯗꯤ ꯅꯣꯡꯉꯥꯟꯗ꯭రి ꯐꯥꯎꯗꯤ ꯊꯥꯗꯣꯛꯂꯔꯣꯏ"꯫ ꯂꯥꯏ ꯑꯗꯨ ꯃꯨꯟꯅ ꯈꯜꯂꯒ ꯁꯤꯕꯕꯨꯗꯤ ꯄꯤꯈꯤꯕꯅ ꯐꯩ ꯈꯜꯂꯝꯃꯤ꯫ "ꯐꯔꯦ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯄꯤꯔꯒꯦ, ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯑꯃꯁꯨ ꯅꯪ ꯌꯥꯕꯤꯌꯨꯀꯣ"꯫ "ꯀꯔꯤ ꯋꯥꯅꯣ ꯅꯪꯒꯤꯅ"? "ꯏꯪꯈꯣꯜ ꯑꯁꯤꯗ ꯍꯧꯔꯤꯕ ꯎꯁꯤꯡ ꯑꯁꯦ ꯑꯃꯠꯇ ꯌꯥꯟꯕꯤꯒꯅꯨ꯫ ꯍꯧꯔꯤꯕ ꯎꯖꯥꯎꯁꯤꯡ ꯑꯁꯦ ꯑꯩꯒꯤꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤ, ꯑꯗꯨꯅ ꯌꯥꯟꯕꯤꯒꯅꯨ꯫ ꯏꯪꯈꯣꯜ ꯑꯁꯤꯗ ꯍꯔꯥꯎ ꯇꯌꯥꯝꯅ ꯍꯧꯖꯒꯦ"꯫ ꯆꯥꯎꯄꯣꯛꯅ ꯌꯥꯔꯝꯃꯤ꯫ "ꯐꯔꯦ, ꯂꯥꯏꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯁꯨ ꯌꯥꯔꯒꯦ, ꯑꯩꯒꯤ ꯑꯄꯥꯝꯕꯗꯨꯁꯨ ꯄꯤꯕꯤꯔꯝꯃꯣ"꯫ ꯂꯥꯏꯒ ꯆꯥꯎꯄꯣꯛꯀ ꯌꯥꯅꯔꯝꯃꯤ, ꯑꯗꯨꯒ ꯂꯥꯏꯗꯨꯅ ꯆꯥꯎꯄꯣꯛꯀꯤ ꯑꯄꯥꯝꯕ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯆꯥꯎꯄꯣꯛꯅꯁꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯂꯥꯏꯁꯨ ꯆꯠꯈ꯭ꯔꯦ꯫ ꯆꯥꯎꯄꯣꯛꯀꯤ ꯐꯖꯔꯕ, ꯀꯨꯆꯨ ꯉꯧꯕ, ꯁꯦꯡꯂꯕ ꯁꯒꯣꯜ ꯑꯄꯥꯏꯕꯤ ꯑꯃꯁꯨ ꯐꯪꯂꯦ꯫ ꯆꯥꯎꯄꯣꯛꯅ ꯁꯒꯣꯜ ꯑꯗꯨ ꯅꯥꯜꯂꯗꯨꯅ "ꯑꯩꯅ ꯀꯧꯕ ꯃꯤꯀꯨꯞꯇ ꯑꯩꯒꯤ ꯃꯥꯡꯗ ꯊꯣꯛꯂꯛꯎꯀꯣ, ꯃꯤ ꯎꯕ ꯈꯪꯕ ꯌꯥꯗ꯭ꯔꯤ" ꯍꯥꯏꯗꯨꯅ ꯁꯒꯣꯜ ꯑꯄꯥꯏꯕꯤ ꯑꯗꯨ ꯂꯣꯠꯁꯤꯜꯂꯝꯃꯤ꯫ ꯌꯨꯝ ꯆꯪꯂꯛꯇꯨꯅ ꯃꯕꯣꯛꯇ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ, ꯑꯗꯨꯒ ꯄꯣꯊꯥꯔꯝꯃꯤ꯫ ꯆꯥꯎꯄꯣꯛꯇꯤ ꯇꯨꯝꯂꯝꯗꯦ꯫ ꯂꯩꯃꯒꯤ ꯃꯅꯥꯛꯇ ꯆꯠꯅꯤꯡꯕꯅ ꯂꯣꯏꯔꯦ, ꯍꯔꯥꯎꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯅꯣꯡꯉꯥꯟꯕ ꯉꯥꯏꯗꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯛꯂꯝꯃꯤ꯫ ꯑꯦꯀꯥꯁꯤꯅꯤ ꯇꯨꯝꯂꯤ꯫ ꯆꯥꯎꯄꯣꯛ ꯍꯧꯒꯠꯇꯨꯅ ꯁꯒꯣꯜ ꯑꯄꯥꯏꯕꯤ ꯑꯗꯨ ꯀꯧꯗꯨꯅ ꯌꯦꯡꯉꯤ꯫ ꯀꯧꯕꯒ ꯊꯣꯛꯂꯛꯄꯅ ꯍꯥꯜꯂꯤ꯫ ꯆꯥꯎꯄꯣꯛ ꯃꯕꯣꯛ ꯍꯧꯗꯣꯛꯂꯝꯃꯤ꯫ "ꯏꯕꯣ, ꯏꯕꯣ, ꯍꯧꯒꯠꯂꯣ"꯫ ꯉꯥꯏꯉꯝꯗꯕ ꯑꯃꯒꯨꯝ ꯀꯧꯔꯝꯃꯤ꯫ "ꯏꯕꯣ, ꯍꯧꯒꯠꯂꯣꯃꯤ ꯅꯪꯕꯣ"꯫ "ꯍꯣꯏ ꯍꯣꯏ, ꯍꯧꯒꯠꯂꯦ ꯍꯧꯒꯠꯂꯦ꯫ ꯉꯔꯥꯡꯗꯤ ꯃꯪ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯕꯨꯠꯋꯣ ꯂꯥꯏꯋꯣ ꯁꯒꯣꯜꯒꯁꯨ
ꯃꯁꯥ ꯄꯥꯟꯕꯁꯨ ꯎꯔꯝꯃꯤ꯫ ꯀꯔꯤꯕꯨ ꯊꯣꯛꯀꯗꯕꯅꯣ ꯉꯁꯤꯁꯤꯕꯣ? ꯑꯦꯀꯥꯁꯤꯅꯤꯗꯤ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ ꯃꯪꯂ ꯇꯥꯏꯕꯪꯂ ꯒ꯭ꯌꯥꯟ ꯇꯥꯔꯝꯗꯦ꯫ ꯆꯥꯎꯄꯣꯛ ꯅꯣꯛꯐꯦꯠ ꯇꯧꯏ꯫ "ꯏꯕꯣ, ꯃꯪꯅꯗꯤ ꯇꯥꯏꯕꯪꯅꯤ꯫ ꯍꯧꯒꯠꯂꯁꯤ ꯏꯕꯣ, ꯁꯠ ꯂꯣꯏꯁꯤꯜꯂꯣ." "ꯀꯔꯤ? ꯃꯪ ꯅꯠꯇꯦ ꯍꯥꯏꯕ?" "ꯏꯁ, ꯒ꯭ꯌꯥꯟꯒ ꯇꯥꯗ꯭ꯔꯦ ꯅꯕꯣꯛꯇꯤ꯫ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯔꯤꯗꯨꯕꯣ? ꯀꯗꯥꯏꯗ ꯆꯠꯂꯣ ꯍꯥꯏꯕꯅꯣ ꯑꯁꯨꯛ ꯉꯟꯅ?" "ꯀꯣꯅꯨꯡ ꯆꯠꯄꯤꯔꯨꯆꯣ ꯏꯕꯣ, ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ." "ꯀꯔꯤꯅꯣ ꯆꯥꯎꯄꯣꯛ? ꯃꯪꯅꯒ ꯅꯨꯡꯉꯥꯏꯇꯕꯅꯦ? ꯅꯕꯣꯛꯄꯨ ꯅꯤꯡꯊꯧꯒꯤ ꯃꯈꯨꯠꯇ ꯁꯤꯍꯜꯂꯒꯦ ꯍꯥꯏꯔꯤꯕꯔꯣ?" "ꯏꯕꯣ, ꯀꯩꯁꯨ ꯇꯧꯔꯣꯏ, ꯆꯠꯄꯤꯔꯨꯆꯣꯕ." ꯆꯥꯎꯄꯣꯛꯀꯤ ꯅꯤꯡꯉꯥꯏ ꯍꯧꯔꯛꯂꯝꯃꯤ꯫ "ꯍꯣꯏꯁꯦ ꯆꯠꯂꯒꯦ꯫ ꯀꯔꯤꯅꯣ ꯑꯩꯅ ꯍꯥꯏꯔꯨꯗꯣꯔꯤꯁꯤꯕꯨ ꯅꯤꯡꯊꯧꯗ? ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯃꯒ ꯑꯩꯒ ꯂꯨꯍꯣꯡꯕꯒꯤ ꯍꯥꯏꯅꯔꯨꯆꯣ." ꯑꯦꯀꯥꯁꯤꯅꯤ ꯍꯨꯃꯥꯡ ꯀꯥꯡꯉꯤ ꯏꯄꯥ ꯄꯥꯈꯠꯅ꯫ "ꯆꯥꯎꯄꯣꯛ, ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯕꯔꯣ? ꯏꯕꯥꯅꯤꯁꯤꯕꯨ ꯅꯤꯡꯊꯧꯒꯤ ꯈꯌꯥꯠꯇꯒꯤ ꯈꯤꯇꯗ ꯊꯋꯥꯏ ꯍꯤꯡꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯅꯪꯕꯨ ꯀꯥꯎꯔꯕ꯭ꯔꯣ? ꯆꯠꯂꯨꯆꯣ ꯏꯕꯣ, ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯅꯁꯨꯅ ꯀꯩꯝ ꯇꯧꯍꯜꯂꯣꯏ, ꯆꯠꯅꯕ ꯇꯧꯕꯤꯔꯣ." "ꯅꯪꯅ ꯍꯦꯟꯅꯕꯨ ꯀꯤꯔꯦꯅꯦ ꯅꯕꯣꯛꯇꯤ." ꯃꯁꯨꯒꯤ ꯅꯤꯡꯉꯥꯏ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯑꯦꯀꯥꯁꯤꯅꯤ ꯂꯥꯏꯕꯛ ꯌꯦꯡꯉꯨꯔꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯛꯏ꯫ ꯍꯣꯏ, ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯩꯗ ꯆꯠꯀꯅꯤ?" ꯆꯥꯎꯄꯣꯛ ꯃꯥꯒꯤ ꯁꯒꯣꯜ ꯑꯄꯥꯏꯕꯤ ꯑꯗꯨ ꯀꯧꯔꯝꯃꯤ꯫ ꯑꯦꯀꯥꯁꯤꯅꯤꯅ, "ꯏꯁ, ꯁꯤꯗꯤ ꯃꯪ ꯅꯠꯇꯦꯅꯦ꯫ ꯑꯩꯕꯨ ꯇꯣꯡꯕ ꯍꯩꯗꯣꯔꯤꯕ꯭ꯔꯣ? ꯑꯃꯨꯛ ꯇꯥꯔꯛꯇꯅ ꯀꯣꯅꯨꯡ ꯌꯧꯕꯒ ꯅꯪꯗꯕ ꯇꯥꯔꯤꯅꯦ." ꯆꯥꯎꯄꯣꯛꯅ ꯐꯖꯅ ꯇꯣꯡꯍꯜꯂꯤ, ꯑꯗꯨꯒ ꯁꯒꯣꯜ ꯑꯗꯨꯗ ꯐꯖꯅ ꯇꯥꯛꯂꯝꯃꯤ꯫ ꯀꯅꯥꯝꯇ ꯎꯍꯟꯗꯅ ꯆꯠꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯑꯁꯨꯝꯅ ꯑꯦꯀꯥꯁꯤꯅꯤ ꯀꯣꯅꯨꯡ ꯇꯝꯅ ꯄꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯀꯅꯥ ꯎꯗꯕ ꯇꯟꯖꯥ ꯌꯦꯡꯂꯒ ꯁꯒꯣꯜ ꯑꯗꯨꯅ, "ꯏꯕꯣ, ꯌꯧꯔꯦ, ꯁꯤꯗ ꯇꯞꯅ ꯀꯨꯝꯕꯤꯔꯣ꯫ ꯑꯩ ꯐꯝꯊꯖꯔꯛꯀꯦ, ꯑꯗꯨꯒ ꯆꯪꯕꯤꯔꯨꯔꯣ꯫ ꯅꯤꯡꯊꯧꯒꯤ ꯀꯥꯅꯤ ꯑꯁꯤꯗꯩꯁꯦ꯫ ꯑꯁꯤꯗ ꯃꯍꯥꯛ ꯄꯣꯊꯥꯔꯝꯒꯅꯤ꯫ ꯁꯣꯏꯗꯅ ꯍꯣꯔꯦꯟ ꯂꯣꯏꯕꯒ ꯑꯩ ꯂꯧꯕ ꯂꯥꯛꯆꯒꯦ." ꯑꯁꯨꯝꯅ ꯁꯒꯣꯜ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯑꯦꯀꯥꯁꯤꯅꯤꯅ, "ꯏꯅꯤꯡꯊꯧ! ꯅꯤꯡꯊꯧ ꯑꯗꯨꯅ, "ꯀꯅꯥꯅꯣꯅꯦ? ꯑꯦ, ꯍꯅꯨꯕꯤ, ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯀꯅꯥꯅ ꯆꯪꯍꯜꯂꯛꯏ ꯍꯥꯏꯌꯨ? ꯀꯅꯥ ꯂꯩ?" ꯃꯅꯥꯏ ꯈꯔ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯦꯀꯥꯁꯤꯅꯤꯅ, "ꯑꯃꯨꯛꯇ ꯇꯞꯊꯕꯤꯌꯨ ꯏꯅꯤꯡꯊꯧ, ꯑꯔꯨꯕ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ." ꯂꯩꯃꯁꯨ ꯊꯣꯛꯂꯛꯏ꯫ ꯏꯉꯛ ꯉꯛꯈ꯭ꯔꯦ ꯂꯩꯃꯁꯨ꯫ ꯅꯤꯡꯊꯧꯅ, "ꯑꯍꯜ ꯑꯁꯤ ꯀꯅꯥꯅ ꯊꯥꯖꯤꯜꯂꯛꯏ?" ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟ ꯂꯩ꯫ ꯅꯤꯡꯊꯧꯅ ꯁꯥꯎꯔꯤꯉꯩꯗ ꯈꯪꯗꯦ ꯍꯥꯏꯅ ꯈꯨꯝꯂꯨꯔꯕꯗꯤ ꯑꯉꯥꯡ ꯑꯣꯜꯍꯟꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ, "ꯏꯄꯥ ꯅꯤꯡꯊꯧ, ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ꯫ ꯑꯍꯜ ꯑꯣꯏꯔꯤꯕꯤ ꯑꯁꯤꯅ ꯂꯥꯛꯂꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗோ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯪꯕꯤꯈꯣ." "ꯍꯦ ꯑꯍꯜ, ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ? ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯊꯧꯅꯥ ꯐꯅ ꯂꯥꯛꯄꯗꯤ ꯁꯠ ꯍꯥꯏꯌꯨ." ꯑꯦꯀꯥꯁꯤꯅꯤꯅ ꯃꯆꯥꯅꯨꯄꯤꯕꯨ ꯆꯥꯎꯄꯣꯛꯀꯤ ꯑꯣꯏꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯂꯩꯔꯤꯕ ꯃꯅꯥꯏꯁꯤꯡ ꯑꯃꯗꯤ ꯂꯩꯃꯁꯨ ꯏꯉꯛ ꯉꯛꯈ꯭ꯔꯦ, ꯇꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯅꯣꯛꯐꯦꯠ ꯇꯧꯏ, ꯁꯥꯎꯕꯒ ꯐꯥꯎꯔꯝꯗꯦ꯫ ꯁꯣꯜꯂꯕ ꯑꯦꯀꯥꯁꯤꯅꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ, "ꯊꯧꯅꯥ ꯐꯩꯗ ꯑꯍꯜ, ꯀꯥꯎꯔꯕ꯭ꯔꯣ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ? ꯅꯊ꯭ꯋꯥꯏ ꯀꯟꯕꯤꯈꯤꯕ ꯑꯗꯨ ꯄꯦꯟꯗ꯭ꯔꯤꯕꯔꯣ?" "ꯀꯥꯎꯖꯗꯦ ꯏꯅꯤꯡꯊꯧ, ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ꯫ ꯂꯩꯃꯕꯨ ꯑꯩꯒꯤ ꯏꯁꯨꯒꯤ ꯑꯣꯏꯅ ꯄꯤꯕꯤꯌꯨ꯫ ꯑꯩꯒꯤ ꯏꯁꯨꯗ ꯂꯩꯔꯕꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯏꯅꯤꯡꯊꯧꯁꯨ ꯂꯩꯃꯁꯨ ꯂꯩꯔꯅꯤꯗꯣ." ꯃꯌꯥꯝ ꯅꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ, "ꯑꯍꯜ, ꯌꯥꯝꯅ ꯊꯨꯅ ꯌꯨꯝꯗ ꯍꯟꯕꯤꯈ꯭ꯔꯣ꯫ ꯑꯩꯅ ꯁꯥꯎꯗ꯭ꯔꯤꯉꯩꯁꯤꯗ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ ꯋꯥꯈꯜ ꯆꯣꯏꯔꯕꯁꯨ ꯃꯥꯜꯂꯤ꯫ ꯏꯁꯥ ꯃꯥꯕꯨ ꯊꯤꯟꯗꯣꯛꯎꯆꯣ ꯌꯥꯝꯅ ꯊꯨꯅ." ꯑꯦꯀꯥꯁꯤꯅꯤ ꯀꯤꯅ ꯍꯥꯏꯕꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯅꯤꯡꯊꯧ ꯁꯥꯎꯔꯛꯂꯦ꯫ ꯃꯅꯥꯏꯁꯤꯡꯗ ꯍꯥꯏꯗꯨꯅ ꯐꯥꯔꯒ ꯃꯄꯥꯟꯗ ꯍꯨꯟꯇꯣꯛꯎꯆꯣ ꯍꯥꯏꯗꯨꯅ ꯑꯦꯀꯥꯁꯤꯅꯤꯕꯨ ꯎꯄꯥꯏ ꯂꯩꯇꯅ ꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯁꯣꯝꯗꯁꯨ ꯆꯥꯎꯄꯣꯛꯀꯤ ꯅꯤꯡꯉꯥꯏꯅ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯂꯝꯗꯦ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯀ ꯂꯥꯛꯏ ꯑꯦꯀꯥꯁꯤꯅꯤ꯫ "ꯑꯃꯨꯛ ꯂꯥꯛꯏꯅꯦ ꯃꯁꯤꯒꯤ ꯑꯍꯜ ꯑꯁꯦ꯫ ꯃꯁꯤꯕꯨ ꯀꯤꯕꯒ ꯐꯥꯎꯗ꯭ꯔꯕꯔꯥ? ꯑꯍꯜ ꯑꯣꯏꯔꯛꯇꯅ ꯅꯠꯇ꯭ꯔꯒ ꯉꯥꯎꯔꯕꯔꯥ? ꯃꯁꯤꯗꯤ ꯍꯥꯠꯀꯦꯁꯨ ꯏꯃꯥꯒꯨꯝꯕꯅꯤ, ꯅꯨꯡꯉꯥꯏꯇꯦ꯫ ꯐꯩ, ꯃꯁꯤꯒꯤ ꯑꯍꯜꯁꯦ꯫ ꯍꯦ ꯑꯍꯜ, ꯐꯔꯦ, ꯅꯪꯅ ꯏꯆꯥꯅꯨꯄꯤꯁꯦ ꯏꯃꯧ ꯑꯣꯏꯒꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ." "ꯍꯣꯏ ꯏꯅꯤꯡꯊꯧ." "ꯍꯌꯦꯡ ꯑꯌꯨꯛ ꯉꯥꯜꯂꯛꯄꯗ ꯁꯅꯥꯒꯤ ꯂꯩ ꯄꯣꯂꯥꯡ ꯄꯤꯛ ꯊꯟꯕ ꯃꯌꯥꯝ ꯑꯃ ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯆꯥꯅꯨꯄꯤꯁꯦ ꯅꯁꯨꯒ ꯂꯨꯍꯣꯡꯕꯗꯣ ꯌꯥꯔꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯉꯝꯗꯕ ꯇꯥꯔꯕ ꯅꯁꯨ ꯅꯕꯦꯟ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯄꯥꯡ ꯇꯤꯡꯂꯒ ꯍꯥꯠꯀꯅꯤ." ꯑꯦꯀꯥꯁꯤꯅꯤ ꯀꯔꯤꯃꯠꯇ ꯈꯨꯝꯂꯝꯗ ꯃꯪꯂꯒ ꯂꯥꯛꯂꯝꯃꯤ ꯌꯨꯝꯗ꯫ ꯆꯥꯎꯄꯣꯛꯅ,
ꯀꯩ ꯍꯥꯏꯔꯛꯏꯕꯣ? ꯑꯦꯀꯥꯁꯤꯅꯤꯅ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯆꯥꯎꯄꯣꯛꯇ꯫ ꯆꯥꯎꯄꯣꯛ ꯁꯒꯣꯜꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯁꯒꯣꯜꯗꯨꯅ ꯌꯥꯝꯅ ꯂꯥꯏꯅ "ꯑꯗꯨꯒꯤꯕꯨ ꯋꯥꯔꯨꯅꯨ, ꯑꯩ ꯇꯧꯒꯦ, ꯌꯦꯡꯗ ꯌꯦꯡꯉꯨ, ꯍꯌꯦꯡ ꯏꯅꯨꯡ ꯉꯥꯜꯂꯛꯄꯗ ꯅꯤꯡꯊꯧꯅ ꯄꯥꯝꯂꯤꯕꯗꯨ ꯐꯪꯍꯟꯒꯦ" ꯑꯁꯨꯝꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯅꯣꯡ ꯀꯥꯕꯣꯛ ꯀꯥꯕꯣꯛ ꯉꯥꯜꯂꯛꯂꯦ꯫ ꯅꯤꯡꯊꯧꯁꯨ ꯃꯆꯥꯅꯨꯄꯤ ꯂꯩꯃꯁꯨ ꯍꯧꯒꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯦꯡꯂꯨꯕꯗꯗꯤ ꯅꯤꯡꯊꯧꯅ ꯍꯥꯏꯈꯤꯕ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ "ꯏꯁ, ꯏꯄꯥ ꯅꯤꯡꯊꯧ, ꯀꯔꯤꯅꯣ ꯃꯥꯡꯗ ꯎꯔꯤꯕ ꯃꯌꯥꯝꯁꯤꯗꯤ? ꯁꯅꯥꯒꯤ ꯂꯩꯅꯤꯅꯦꯍꯦ! ꯐꯖꯈ꯭ꯔꯦꯗ ꯏꯄꯥ ꯅꯤꯡꯊꯧ, ꯃꯁꯤꯕꯨ ꯉꯔꯥꯡꯒꯤ ꯑꯍꯜ ꯑꯗꯨꯅ ꯑꯣꯏꯔꯤꯕꯔꯅꯦ?" ꯅꯤꯡꯊꯧ ꯃꯀꯣꯛ ꯄꯥꯏ ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯗꯤ ꯍꯥꯏꯅ ꯃꯅꯥꯏ ꯃꯁꯦꯟꯗ ꯍꯪꯂꯝꯃꯤ ꯀꯅꯥ ꯀꯅꯥꯅ ꯄꯨꯔꯛꯂꯝꯃꯤ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯃꯅꯥꯏ ꯃꯁꯦꯟꯗꯤ ꯑꯃꯠꯇ ꯎꯍꯧꯗꯦ, ꯊꯣꯡꯁꯨ ꯍꯥꯡꯗ꯭ꯔꯤ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯆꯥꯎꯄꯣꯛꯀ ꯑꯍꯜ ꯑꯗꯨꯒ ꯄꯨꯔꯛꯅꯕ ꯃꯅꯥꯏ ꯃꯁꯦꯟ ꯊꯥꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯃꯕꯣꯛ ꯃꯁꯨ ꯄꯨꯔꯒ ꯆꯠꯈꯤꯕꯗꯨ ꯌꯦꯡꯅꯩ꯫ ꯀꯂꯛ ꯄꯦꯟꯕ ꯈꯔꯁꯨ ꯌꯥꯎꯍꯧꯋꯤ꯫ ꯃꯕꯣꯛ ꯃꯁꯨ ꯂꯩꯇ꯭ꯔꯕꯗꯤ ꯏꯪꯈꯣꯜꯁꯤꯡ ꯑꯁꯤ ꯂꯧꯕ ꯌꯥꯔꯅꯤ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡ ꯌꯧꯔꯦ꯫ ꯆꯥꯎꯄꯣꯛꯅ "ꯏꯅꯤꯡꯊꯧ, ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯕꯨ ꯀꯧꯕꯤꯕꯗꯤ? ꯏꯄꯦꯟ ꯄꯦꯟꯕꯤꯗ꯭ꯔꯕꯣ? ꯑꯃꯨꯛꯀ ꯄꯨꯔꯛꯈꯣ ꯍꯥꯏꯕ꯭ꯔꯣ?" ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯅꯥꯏ ꯃꯁꯦꯟ ꯑꯗꯨ ꯂꯣꯏꯅ ꯃꯄꯥꯟꯗ ꯊꯣꯛꯍꯟꯈꯤ꯫ "ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩ ꯍꯧꯖꯤꯛꯁꯨ ꯈꯟꯖꯥꯟꯅꯔꯤ꯫ ꯅꯊꯧꯅꯥꯁꯨ ꯂꯩ, ꯑꯗꯨꯒ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯁꯅꯥ ꯃꯌꯥꯝ ꯑꯁꯤ ꯀꯔꯥꯏꯗꯒꯤꯅꯣ ꯍꯥꯏꯕꯁꯨ ꯑꯩ ꯍꯪꯂꯣꯏ꯫ ꯑꯩꯅ ꯅꯕꯣꯛꯀ ꯅꯪꯒꯁꯦ ꯂꯥꯏꯔ ꯆꯨꯗꯠꯅꯕ ꯑꯣꯏꯅ ꯎꯔꯨꯕꯅꯤ, ꯑꯗꯨꯕꯨ ꯅꯠꯂꯝꯗ꯭ꯔꯦ꯫ ꯐꯔꯦ, ꯏꯆꯥꯅꯨꯄꯤꯁꯦ ꯅꯪꯒ ꯂꯨꯍꯣꯡꯅꯕ ꯑꯩ ꯊꯧꯔꯥꯡ ꯇꯧꯔꯒꯦ꯫ ꯑꯩꯅ ꯊꯧꯔꯥꯡ ꯇꯧꯔꯤꯉꯩ ꯑꯁꯤꯗ ꯑꯩꯒꯤ ꯊꯕꯛ ꯑꯃꯈꯛꯀ ꯇꯧꯔꯝꯃꯨ, ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯂꯨꯍꯣꯡꯕꯤꯔꯒꯦ." ꯆꯥꯎꯄꯣꯛ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ꯫ "ꯀꯔꯤ ꯈꯜꯂꯤ ꯅꯨꯄꯥ ꯃꯆꯥ?" ꯆꯥꯎꯄꯣꯛꯁꯨ ꯌꯥꯔꯝꯃꯤ꯫ "ꯀꯩ ꯋꯥꯅꯣ ꯍꯥꯏꯕꯤꯌꯨ ꯏꯅꯤꯡꯊꯧ." ꯂꯩꯃ ꯍꯔꯥꯎꯔꯝꯃꯤ꯫ ꯆꯥꯎꯄꯣꯛꯄꯨ ꯌꯦꯡꯗꯨꯅ ꯂꯩꯖꯩ꯫ "ꯑꯩꯈꯣꯏꯒꯤ ꯊꯪꯅꯔꯤꯕ ꯅꯣꯡꯄꯣꯛ ꯊꯪꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯇꯝꯊꯤꯔꯕ ꯅꯤꯡꯊꯧ ꯑꯃ ꯂꯩ꯫ ꯃꯥꯅ ꯂꯩꯕꯥꯛ ꯀꯌꯥ ꯂꯥꯟ ꯇꯧꯗꯨꯅ ꯈꯨꯗꯨꯝ ꯂꯣꯏꯅ ꯆꯟꯁꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯟꯗꯥꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯃꯤꯡ ꯍꯤꯡꯆꯥꯕ ꯍꯥꯏꯅ ꯀꯧꯏ꯫ ꯅꯪꯒꯨꯝꯕ ꯑꯅꯤꯃꯨꯛ ꯋꯥꯡ ꯆꯥꯎꯏ꯫ ꯌꯦꯡꯕꯗ ꯃꯥꯒꯤ ꯃꯁꯛꯁꯦ ꯑꯀꯤꯕ ꯑꯣꯏ, ꯍꯤꯡꯆꯥꯕꯗ ꯍꯤꯡꯆꯥꯕ ꯃꯥꯜꯂꯤ꯫ ꯃꯉꯣꯟꯗ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯂꯩꯇꯦ꯫ ꯍꯤꯡꯆꯥꯕ ꯑꯁꯤꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯩꯃꯕꯨ ꯃꯥꯒꯤ ꯔꯥꯅꯤ ꯑꯣꯏꯍꯜꯂꯕꯗꯤ ꯂꯥꯟ ꯇꯧꯗꯅ ꯂꯩꯕ ꯌꯥꯒꯅꯤ ꯍꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯦ ꯏꯃꯨ ꯂꯩꯃꯨ ꯇꯥꯅ ꯃꯥꯡꯍꯟꯒꯅꯤ ꯍꯥꯏꯔꯤꯕꯅꯤ꯫ ꯆꯥꯎꯄꯣꯛꯅ "ꯑꯗꯨꯕꯨ ꯑꯩ ꯀꯩꯗꯧꯖꯧ ꯍꯥꯏꯕꯅꯣ ꯏꯅꯤꯡꯊꯧ? ꯋꯥ ꯃꯈꯥ ꯇꯥꯈꯣ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯥꯕꯨ ꯍꯥꯠꯇꯨꯅ ꯄꯨꯔꯛꯄ ꯉꯝꯂꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯁꯨ ꯀꯜꯂꯅꯤ, ꯏꯆꯥꯅꯨꯄꯤꯁꯨ ꯅꯪꯒꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯔꯅꯤ꯫ ꯅꯪꯅ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯁꯨ ꯍꯥꯟꯅ ꯍꯥꯏꯌꯨ, ꯉꯝꯒꯅꯤ ꯍꯥꯏꯔꯒꯅ ꯑꯩꯒꯤ ꯏꯅꯥꯏꯁꯤꯡ ꯑꯁꯤ ꯄꯨꯗꯨꯅ ꯆꯠꯄ ꯌꯥꯒꯅꯤꯗꯣ." ꯑꯦꯀꯥꯁꯤꯅꯤꯅ "ꯉꯝꯂꯣꯏ, ꯃꯆꯥꯅꯨꯄꯤꯒ ꯄꯥꯝꯖꯗ꯭ꯔꯦ, ꯄꯤꯊꯣꯛꯈ꯭ꯔꯣ ꯍꯤꯡꯆꯥꯕ ꯑꯗꯨꯗ꯫ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯆꯥꯎꯄꯣꯛ, ꯏꯁꯨꯒꯤ ꯄꯨꯟꯁꯤꯒ ꯃꯥꯡꯍꯟꯕ ꯌꯥꯄꯣꯠ ꯅꯠꯇꯦ ꯅꯨꯄꯤ ꯑꯃꯒꯤꯗꯃꯛ." ꯑꯦꯀꯥꯁꯤꯅꯤ ꯄꯥꯈꯠꯅ ꯇꯔꯪ ꯆꯠꯂꯝꯃꯤ꯫ ꯆꯥꯎꯄꯣꯛ ꯂꯩꯃꯗ ꯌꯦꯡꯉꯤ꯫ ꯂꯩꯃꯁꯨ ꯆꯥꯎꯄꯣꯛꯇ ꯅꯨꯡꯁꯤꯅ ꯄꯥꯈꯠꯅꯁꯨ ꯌꯦꯡꯖꯩ꯫ "ꯏꯕꯣꯛ, ꯑꯝꯇ ꯉꯥꯏꯈꯣ." "ꯐꯔꯦ ꯅꯤꯡꯊꯧ, ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯃꯒ ꯑꯩꯒꯒꯤ ꯂꯨꯍꯣꯡꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯣ꯫ ꯍꯦꯛ ꯂꯣꯏꯕꯒ ꯑꯩ ꯍꯤꯡꯆꯥꯕꯒꯤ ꯃꯉꯛ ꯀꯛꯇꯨꯅ ꯄꯨꯔꯛꯑꯒꯦ." ꯅꯤꯡꯊꯧ ꯋꯥꯗꯨ ꯇꯥꯕꯗ ꯄꯦꯜꯂꯝꯃꯤ꯫ ꯃꯕꯣꯛꯀ ꯂꯩꯃꯒꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ "ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯁꯦꯝ ꯁꯥꯕ ꯍꯧꯔꯝꯂꯒꯦ꯫ ꯀꯅꯥ ꯀꯅꯥ ꯂꯩ? ꯃꯕꯥꯅꯤꯕꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯨꯆꯣ." ꯆꯥꯎꯄꯣꯛꯅ ꯌꯥꯔꯅꯤ ꯊꯤꯟꯗ꯭ꯔꯕꯁꯨ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯄꯥꯏꯕꯤ ꯀꯧꯗꯨꯅ ꯃꯕꯣꯛ ꯃꯁꯨ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯁꯨ ꯂꯩꯃꯁꯨ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯆꯥꯎꯄꯣꯛꯅ ꯃꯇꯥꯎ ꯂꯤꯟ ꯀꯧꯗꯨꯅ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯕ ꯋꯥꯁꯤꯡꯗꯨ ꯇꯝꯂꯝꯃꯤ꯫ ꯂꯤꯟꯅ "ꯏꯇꯥꯎꯒꯤ ꯋꯥꯁꯦ ꯃꯨꯟꯅ ꯈꯟꯅꯁꯤ꯫ ꯍꯤꯡꯆꯥꯕ ꯍꯥꯏꯔꯤꯕ ꯃꯤꯗꯨꯅ ꯀꯔꯤꯒꯨꯝꯕ ꯂꯥꯟꯗꯥꯔꯛꯂꯕꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯅ ꯂꯣꯏꯅ ꯍꯥꯠꯈꯤꯕ ꯇꯥꯔꯦ꯫ ꯃꯔꯝꯗꯤ ꯅꯤꯡꯊꯧꯃꯥꯁꯨ ꯍꯤꯡꯆꯥꯕꯗꯣ ꯀꯤꯗꯨꯅ ꯂꯩꯔꯕꯅꯤꯅ." ꯆꯥꯎꯄꯣꯛꯅ "ꯍꯣꯏ ꯏꯇꯥꯎ, ꯑꯗꯨꯅꯅꯦ ꯏꯇꯥꯎꯒ ꯇꯥꯅꯔꯝꯃꯤꯁꯦ꯫ ꯑꯩꯅ ꯆꯌꯣꯜ ꯑꯁꯤꯗ ꯁꯣꯏꯗꯅ ꯍꯤꯡꯆꯥꯕꯒꯤ ꯃꯉꯛ ꯀꯛꯇꯨꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅ ꯍꯥꯏꯗꯣꯛꯂꯨꯔꯦ꯫
ꯑꯗꯨꯕꯨ ꯑꯩꯗꯤ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯒꯁꯨ ꯈꯠꯅꯗ꯭ꯔꯤ, ꯖꯤꯕ ꯄꯥꯟꯕ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯍꯥꯠꯇ꯭ꯔꯤ꯫ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯦ ꯏꯇꯥꯎꯂꯦꯟ? ꯅꯤꯡꯊꯧꯗ ꯍꯥꯏꯗꯣꯛꯈ꯭ꯔꯕ ꯋꯥꯅꯤꯅ ꯇꯧꯕ ꯍꯥꯠꯄ ꯇꯥꯔꯦ ꯏꯇꯥꯎ꯫ ꯂꯩꯃꯁꯨ ꯅꯪꯒꯤ ꯑꯣꯏꯗꯕ ꯌꯥꯗꯕꯅꯦ꯫ ꯍꯤꯡꯆꯥꯕꯅ ꯂꯧꯈ꯭ꯔꯕꯗꯤ ꯃꯥꯁꯨ ꯀꯨꯏꯅ ꯍꯤꯡꯂꯣꯏ꯫ ꯃꯕꯥꯅꯤ ꯇꯥꯟꯅꯔꯝꯃꯤ ꯌꯥꯝꯅ ꯀꯨꯏꯅ ꯃꯕꯨꯛꯇꯤ ꯍꯤꯞꯇꯨꯅ ꯃꯊꯥ ꯁꯥꯔꯒ ꯂꯩꯈ꯭ꯔꯦ꯫ ꯆꯥꯎꯄꯣꯛꯇ ꯂꯤꯟꯅ ꯁꯒꯣꯜ ꯑꯄꯥꯏꯕꯤ ꯑꯗꯨꯕꯨ ꯀꯧꯍꯜꯂꯝꯃꯤ꯫ ꯁꯒꯣꯜ ꯑꯗꯨꯅ "ꯀꯔꯤ ꯂꯩꯔꯦ ꯆꯥꯎꯄꯣꯛ?" ꯂꯤꯟꯅ ꯆꯥꯎꯄꯣꯛꯀꯤ ꯃꯔꯨꯞꯅꯤ ꯍꯥꯏꯅ ꯇꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯁꯒꯣꯜꯗꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯁꯒꯣꯜꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ꯫ "ꯏꯇꯥꯎ ꯁꯒꯣꯜ, ꯍꯤꯡꯆꯥꯕ ꯍꯥꯠꯄ ꯆꯠꯄꯗ ꯑꯩꯁꯨ ꯆꯠꯇꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯑꯗꯨꯅ ꯑꯩꯕꯨ ꯂꯣꯠꯇꯨꯅ ꯄꯨꯕ ꯌꯥꯕ ꯑꯃ ꯁꯤꯟꯕꯤꯌꯨ꯫ ꯑꯗꯨꯒ ꯆꯥꯎꯄꯣꯛꯀ ꯍꯤꯡꯆꯥꯕ ꯑꯗꯨꯒ ꯈꯠꯅꯔꯤꯉꯩ ꯃꯇꯝꯗꯨꯗ ꯑꯩꯕꯨ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯌꯥꯗ ꯆꯪꯍꯜꯂꯣ꯫ ꯑꯗꯨꯒ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯍꯤꯡꯆꯥꯕꯒꯤ ꯃꯁꯥ ꯄꯨꯝꯕ ꯆꯤꯛꯊꯠꯇꯨꯅ ꯑꯩꯅ ꯍꯥꯠꯀꯦ꯫ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯄꯣꯛꯅ ꯃꯥꯒꯤ ꯊꯥꯡꯁꯥꯡ ꯑꯃꯅ ꯍꯤꯡꯆꯥꯕꯒꯤ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯄ ꯁꯥꯔꯁꯦ." ꯁꯒꯣꯜ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ, ꯑꯗꯨꯒ ꯁꯒꯣꯜ ꯑꯗꯨꯅ ꯆꯥꯎꯄꯣꯛꯀꯤ ꯐꯖꯔꯕ ꯀꯩꯐꯤ ꯊꯥꯡ ꯑꯃꯁꯨ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯤꯟꯕꯨꯅ ꯍꯩ ꯑꯃꯗ ꯄꯤꯛꯍꯟꯗꯨꯅ ꯍꯥꯞꯂꯦ, ꯑꯗꯨꯒ ꯍꯤꯡꯆꯥꯕꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯑꯃꯨꯛ ꯂꯤꯟ ꯑꯗꯨ ꯆꯥꯎꯊꯣꯛꯍꯟꯗꯨꯅ ꯍꯤꯡꯆꯥꯕꯒꯤ ꯃꯁꯥ ꯄꯨꯝꯕ ꯆꯤꯛꯍꯜꯂꯁꯦ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ "ꯐꯔꯦ ꯏꯇꯥꯎ, ꯉꯁꯤꯒꯤꯗꯤ ꯄꯣꯊꯥꯔꯁꯦ꯫ ꯍꯣꯔꯦꯟ ꯃꯝꯂꯤꯕ ꯃꯇꯝꯗ ꯑꯃꯨꯛ ꯎꯅꯔꯁꯦ, ꯑꯗꯨꯒ ꯀꯅꯥ ꯎꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯆꯠꯂꯁꯦ." ꯃꯌꯥꯝꯗꯨ ꯄꯣꯊꯥꯅꯔꯝꯃꯤ꯫ ꯍꯥꯏꯅꯈꯤꯕ ꯃꯇꯝ ꯌꯧꯔꯦ꯫ ꯃꯕꯣꯛꯇ ꯕꯣꯔ ꯅꯤꯗꯨꯅ ꯂꯥꯏꯅ ꯄꯤꯕ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨ ꯍꯥꯠꯄ ꯆꯠꯂꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ꯫ ꯍꯤꯡꯆꯥꯕꯒꯤ ꯂꯩꯕꯥꯛ ꯌꯧꯔꯝꯃꯤ꯫ ꯆꯥꯎꯄꯣꯛꯀ ꯂꯤꯟꯒ ꯃꯊꯛꯇꯒꯤ ꯀꯣꯏꯄꯥꯏ ꯄꯥꯏꯅ ꯍꯥꯟꯅ ꯂꯣꯏꯅ ꯌꯦꯡꯊꯣꯛꯂꯝꯃꯤ꯫ ꯂꯤꯟꯅ "ꯏꯇꯥꯎ, ꯁꯤ ꯌꯧꯔꯗꯤ ꯇꯨꯃꯤꯟꯅ ꯆꯪꯂꯒ ꯍꯤꯡꯆꯥꯕꯅ ꯇꯨꯝꯂꯤꯉꯩꯗ ꯍꯥꯠꯄꯅ ꯐꯔꯣꯏꯗ꯭ꯔꯥ? ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯂꯥꯛꯂꯒ ꯂꯣꯏꯔꯦ." ꯆꯥꯎꯄꯣꯛꯅ "ꯏꯇꯥꯎꯂꯦꯟ, ꯑꯗꯨꯗꯤ ꯀꯅꯥꯅ ꯍꯥꯠꯂꯤꯕꯅꯣ ꯍꯥꯏꯕꯁꯨ ꯀꯅꯥꯝꯇꯅ ꯈꯪꯂꯔꯣꯏ꯫ ꯄꯥꯡꯗꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯅꯤ꯫ ꯂꯩꯃꯒꯤ ꯃꯃꯥꯡꯗ ꯄꯥꯡꯗꯕ ꯃꯤ ꯍꯥꯏꯕ ꯑꯃꯁꯨ ꯑꯣꯏꯔꯅꯤ꯫ ꯑꯗꯨꯅ ꯃꯌꯥꯝ ꯃꯥꯡꯗ ꯂꯥꯟ ꯇꯧꯔꯒ ꯍꯥꯠꯀꯗꯕꯅꯤ." ꯏꯇꯥꯎ ꯂꯤꯟꯅ ꯃꯥꯒꯤ ꯃꯁꯥ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯆꯤꯛꯇꯨꯅ ꯊꯥꯗꯠꯄꯤꯔꯛꯎ꯫ ꯑꯗꯨꯗ ꯀꯥꯎꯕꯤꯒꯅꯨ, ꯏꯇꯥꯎ ꯂꯤꯟꯅ ꯑꯗꯨ ꯇꯧꯔꯛꯇ꯭ꯔꯕꯗꯤ ꯑꯩꯗꯤ ꯁꯣꯏꯗꯅ ꯍꯤꯡꯆꯥꯕꯒꯤ ꯃꯈꯨꯠꯇ ꯁꯤꯔꯅꯤ꯫ "ꯍꯣꯏ ꯏꯇꯥꯎ, ꯏꯇꯥꯎꯅ ꯄꯥꯝꯕꯗꯨꯃꯛ ꯇꯧꯔꯁꯦ꯫ ꯑꯗꯨꯗꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯥꯏꯁꯤꯜꯂꯁꯦ, ꯑꯗꯨꯒ ꯍꯤꯡꯆꯥꯕꯗꯣ ꯀꯧꯊꯣꯛꯄꯤꯔꯣ ꯏꯇꯥꯎꯅ." "ꯍꯣꯏ ꯏꯇꯥꯎ." ꯀꯣꯅꯨꯡꯗ ꯄꯥꯏꯁꯤꯜꯂꯝꯃꯤ꯫ ꯃꯅꯥꯏ ꯃꯁꯦꯟ ꯃꯌꯥꯝꯅ ꯃꯄꯥꯟꯗ ꯂꯩꯔꯤ꯫ ꯆꯥꯎꯄꯣꯛꯅ ꯍꯤꯡꯆꯥꯕ ꯑꯗꯨ ꯀꯧꯗꯨꯅ ꯈꯠꯅꯕ ꯍꯧꯋꯤ꯫ ꯂꯤꯟꯗꯤ ꯍꯩ ꯑꯃꯗ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯅ ꯂꯩꯔꯤ꯫ ꯁꯒꯣꯜꯒ ꯃꯥꯒ ꯀꯅꯥ ꯎꯍꯟꯗꯅ ꯃꯥꯡꯗꯨꯅ ꯇꯟꯖꯥ ꯌꯦꯡꯂꯒ ꯍꯤꯡꯆꯥꯕꯒꯤ ꯃꯌꯥꯗ ꯆꯪꯅꯅꯕ ꯆꯥꯎꯄꯣꯛꯅ "ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯃꯁꯛ ꯊꯤꯕ ꯍꯤꯡꯆꯥꯕ ꯑꯄꯪꯕ ꯑꯃ ꯂꯩ ꯍꯥꯏꯕꯗꯨ ꯁꯤꯔꯣ?" ꯍꯤꯡꯆꯥꯕ ꯌꯥꯝꯅ ꯁꯥꯎꯅ ꯃꯈꯨꯠꯇ ꯇꯝꯊꯤꯔꯕ ꯈꯨꯠꯂꯥꯏ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯆꯥꯎꯄꯣꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯍꯤꯡꯆꯥꯕꯒꯤ ꯆꯥꯎꯔꯕ ꯋꯥꯡꯂꯕ ꯐꯤꯕꯝ ꯑꯗꯨꯒ ꯊꯤꯔꯤꯕ ꯃꯁꯛ ꯑꯗꯨꯒ ꯎꯕꯗ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ "ꯀꯅꯥꯅꯣ? ꯂꯩꯔꯝꯃꯣ, ꯅꯪ ꯀꯛꯇꯨꯅ ꯍꯥꯠꯀꯦ꯫ ꯑꯩꯕꯨ ꯎꯁꯤꯠꯇꯕ, ꯍꯤꯡꯆꯥꯕ ꯑꯩꯕꯨ ꯎꯁꯤꯠꯇꯕ." ꯆꯥꯎꯄꯣꯛ ꯀꯤꯕꯅ ꯂꯣꯏꯔꯦ, ꯑꯗꯨꯕꯨ ꯍꯥꯠꯇꯕꯗꯤ ꯌꯥꯗꯦ꯫ ꯀꯤꯕ ꯁꯛꯇꯝ ꯂꯣꯠꯁꯤꯟꯗꯨꯅ "ꯑꯩꯅꯤꯅꯦ, ꯅꯪꯕꯨ ꯍꯥꯠꯄ ꯂꯥꯛꯂꯤꯕꯅꯤꯅꯦ꯫ ꯉꯁꯤꯗꯤ ꯅꯪꯒꯤ ꯃꯇꯝ ꯂꯣꯏꯔꯕꯅꯤꯗꯣ꯫ ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯤꯡꯂꯕꯗꯤ ꯈꯣꯡ ꯄꯥꯏꯔꯒ ꯍꯥꯏꯖꯧ." ꯃꯄꯥꯟꯗ ꯂꯩꯕ ꯃꯅꯥꯏ ꯃꯌꯥꯝ ꯑꯗꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯆꯥꯎꯄꯣꯛꯅ "ꯑꯩ ꯉꯁꯤꯗꯤ ꯂꯣꯏꯔꯦ" ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯒꯤ ꯃꯅꯥꯏ ꯃꯌꯥꯝ ꯆꯥꯎꯄꯣꯛ ꯇꯝꯅ ꯆꯪꯂꯛꯂꯦ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ "ꯀꯅꯥꯝꯇ ꯆꯪꯂꯛꯀꯅꯨ, ꯃꯥꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯒꯗꯕꯅꯤ꯫ ꯀꯅꯥꯅꯣ ꯍꯥꯏꯌꯨ, ꯅꯪ ꯀꯔꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅꯣ? ꯅꯁꯛ ꯅꯃꯤꯡ ꯇꯥꯛꯎ, ꯁꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯑꯁꯤꯗ." ꯆꯥꯎꯄꯣꯛꯅ ꯃꯥꯒꯤ ꯂꯝ ꯃꯃꯤꯡ ꯂꯣꯏꯅ ꯇꯥꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ "ꯀꯩꯁꯨ ꯂꯩꯇꯕ ꯅꯪꯅꯁꯨ" ꯂꯥꯎꯔꯒ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯒꯣꯜ ꯑꯗꯨꯅ ꯂꯤꯟ ꯑꯗꯨꯕꯨ ꯃꯌꯥꯗ ꯂꯪꯁꯤꯜꯂꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯁꯤꯟꯈꯤ꯫ ꯁꯒꯣꯜ ꯑꯗꯨꯅ ꯆꯥꯎꯄꯣꯛꯇ ꯏꯪꯒꯤꯠ ꯄꯤꯔꯝꯃꯤ꯫ ꯆꯥꯎꯄꯣꯛꯁꯨ ꯊꯥꯡ ꯄꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯍꯤꯡꯆꯥꯕꯒꯤ ꯃꯕꯨꯛ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯕ ꯂꯤꯟ ꯑꯗꯨꯅ ꯆꯥꯎꯊꯣꯔꯛꯇꯨꯅ ꯍꯤꯡꯆꯥꯕꯒꯤ ꯃꯐꯝ ꯈꯨꯗꯤꯡ ꯆꯤꯛꯄ ꯆꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯈꯥꯡꯕ ꯉꯝꯗꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯈꯨꯠꯇ パイリꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯐꯥꯎꯕ ꯐꯖꯅ ꯄꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯆꯥꯎꯄꯣꯛꯅ ꯍꯤꯡꯆꯥꯕꯒꯤ ꯃꯉꯛ ꯀꯛꯅꯕ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ
ꯄꯥꯛ ꯂꯥꯎꯅꯗꯤ ꯉꯝꯂꯝꯗꯦ꯫ ꯍꯤꯡꯆꯥꯕꯒꯤ ꯃꯅꯥꯏ ꯄꯨꯝꯕ ꯀꯤꯔꯝꯃꯤ ꯆꯥꯎꯄꯣꯛꯇ, ꯃꯔꯝꯗꯤ ꯆꯥꯎꯄꯣꯛꯀꯤ ꯊꯥꯡ ꯑꯗꯨ ꯃꯩ ꯍꯧꯅꯁꯨ ꯆꯥꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯒꯤ ꯃꯁꯥ ꯄꯨꯝꯕ ꯆꯥꯛꯂꯛꯂꯕꯗ ꯎꯄꯥꯏ ꯂꯩꯇ ꯐꯝꯊꯔꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯆꯥꯎꯄꯣꯛꯅ ꯃꯥꯒꯤ ꯃꯩ ꯍꯧꯔꯕ ꯊꯥꯡ ꯑꯗꯨꯅ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯒꯤ ꯃꯅꯥꯏ ꯄꯨꯝꯕ ꯀꯥꯏꯗꯨꯅ ꯆꯦꯜꯂꯝꯃꯤ꯫ ꯂꯤꯟ ꯑꯗꯨꯁꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯁꯒꯣꯜ ꯑꯗꯨꯁꯨ ꯃꯁꯥ ꯐꯟꯅ ꯈꯣꯡꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯂꯩꯔꯝꯕ ꯍꯤꯡꯆꯥꯕꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯏꯉꯛ ꯉꯛꯈ꯭ꯔꯦ, ꯂꯥꯏꯅꯤ ꯍꯥꯏꯅꯁꯨ ꯈꯟꯈ꯭ꯔꯦ꯫ ꯆꯥꯎꯄꯣꯛꯅ ꯍꯤꯡꯆꯥꯕꯒꯤ ꯃꯉꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯒꯣꯜ ꯇꯣꯡꯂꯒ ꯀꯣꯏꯄꯥꯏ ꯄꯥꯏꯅ ꯂꯥꯎꯔꯝꯃꯤ, "ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯂꯥꯞꯅ ꯍꯤꯡꯅꯕ ꯆꯦꯟꯅꯈ꯭ꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯂꯣꯏꯅ ꯍꯥꯠꯂꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯛꯂꯝꯃꯤ ꯌꯨꯝ ꯇꯝꯅ꯫ ꯆꯥꯎꯄꯣꯛꯀꯤ ꯂꯩꯕꯥꯛꯇ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯂꯩꯃ ꯂꯨꯍꯣꯡꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯃ ꯂꯨꯍꯣꯡꯅꯕ ꯁꯤꯟ ꯂꯥꯡꯕꯁꯨ ꯂꯣꯏꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯜꯂꯛꯈꯤꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯔꯝꯗꯦ꯫ ꯆꯌꯣꯜ ꯑꯃ ꯃꯄꯨꯡ ꯐꯥꯔꯝꯃꯤ꯫ ꯂꯩꯃ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯆꯥꯎꯄꯣꯛ ꯂꯥꯛꯄ ꯌꯦꯡꯂꯤ꯫ ꯑꯦꯀꯥꯁꯤꯅꯤꯁꯨ ꯂꯩꯃꯅ ꯂꯧꯔꯨꯔꯒ ꯀꯣꯅꯨꯡꯗ ꯉꯥꯏꯔꯝꯃꯤ꯫ ꯃꯥꯁꯨ ꯍꯜꯂꯛꯄ꯫ ꯆꯥꯎꯄꯣꯛ ꯁꯒꯣꯜ ꯑꯄꯥꯏꯕꯤꯗ ꯄꯥꯏꯗꯨꯅ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯃꯌꯥꯝ ꯍꯔꯥꯎꯔꯝꯃꯤ꯫ ꯂꯥꯛꯂꯦ ꯂꯥꯛꯂꯦ ꯍꯥꯏꯅ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯅꯩ꯫ ꯃꯈꯥ ꯌꯧꯔꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯍꯤꯡꯆꯥꯕꯒꯤ ꯃꯀꯣꯛ ꯑꯗꯨ ꯎꯠꯂꯝꯃꯤ꯫ ꯏ ꯅꯥꯏ ꯇꯩꯔꯕ ꯃꯀꯣꯛ ꯑꯗꯨ꯫ ꯅꯤꯡꯊꯧ ꯄꯦꯟꯈ꯭ꯔꯦ꯫ ꯂꯩꯃꯁꯨ ꯃꯕꯣꯛꯁꯨ ꯂꯣꯏꯅ ꯄꯦꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ, "ꯅꯤꯡꯊꯧ ꯑꯩ ꯄꯦꯜꯂꯦ꯫ ꯉꯁꯤꯗꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯅꯪꯒꯤ ꯑꯣꯏꯔꯕꯅꯤ"꯫ ꯅꯥꯀꯜꯗꯒꯤ ꯂꯤꯟ ꯑꯗꯨ ꯊꯣꯔꯛꯇꯨꯅ, "ꯏꯅꯤꯡꯊꯧ, ꯑꯩꯒꯤꯗꯤ ꯀꯔꯤ ꯄꯤꯕꯤꯒꯅꯤ"꯫ ꯅꯤꯡꯊꯧ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯃꯤꯌꯥꯝ ꯄꯨꯝꯕ ꯀꯤꯕꯅ ꯅꯤꯛꯂꯝꯃꯤ꯫ ꯀꯣꯟꯅ ꯆꯥꯎꯄꯣꯛꯅ ꯂꯤꯟꯒꯤ ꯃꯔꯝꯗꯁꯨ ꯇꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯃꯒ ꯆꯥꯎꯄꯣꯛꯀ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫